ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ La 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 Nangi thamoy La 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 Wakhal nungaina isaisu ngangli lambigi nakal amada sangtap masa amagum sadoklibaduda ꯁꯤꯡꯖꯨ ꯌꯣꯟꯕꯤ ꯃꯍꯥꯛꯅꯤ, ꯃꯃꯤꯡꯅ ꯔꯥꯙꯦ꯫ ꯅꯨꯄꯥ ꯅꯍꯥ ꯄꯥꯈꯪ ꯃꯆꯥ ꯃꯌꯥꯝꯅ ꯃꯥꯕꯨ ꯏꯇꯩꯃ ꯔꯥꯙꯦ ꯍꯥꯏꯔꯒ ꯍꯦꯟꯅ ꯈꯪꯅꯩ꯫ ꯃꯥꯒꯤ ꯁꯤꯡꯖꯨ ꯌꯥꯝꯅ ꯍꯥꯎꯏ, ꯂꯩꯀꯥꯏ ꯑꯗꯨꯗ ꯁꯦꯒꯥ ꯀꯥꯏꯅ ꯃꯃꯤꯡ ꯆꯠꯂꯤꯕꯅꯤ꯫ ꯌꯣꯜꯂꯤꯕ ꯁꯤꯡꯖꯨ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯍꯥꯎꯕ ꯑꯃꯁꯨ ꯂꯩ, ꯃꯗꯨꯗꯤ ꯃꯥꯒꯤ ꯃꯤꯅꯣꯛꯅꯤ꯫ ꯏꯇꯩꯃ ꯔꯥꯙꯦꯒꯤ ꯃꯤꯅꯣꯛ ꯍꯥꯏꯈ꯭ꯔꯕꯗꯤ ꯂꯣꯏꯔꯦ, ꯍꯌꯤꯡ ꯐꯥꯎ ꯄꯥꯏꯔꯗ꯭ꯔꯦ ꯀꯔꯤꯅꯣ? ꯍꯣ ꯄꯥꯈꯪ ꯁꯥ ꯂꯩꯁꯥꯕꯤ ꯁꯥ, ꯀꯩꯗꯧꯅꯔꯤꯒꯦ ꯅꯈꯣꯏꯕꯣ? ꯅꯈꯣꯏꯒꯤ ꯅꯇꯩꯃ ꯔꯥꯙꯦ ꯑꯩ ꯁꯤꯡꯖꯨ ꯌꯣꯜꯂꯦꯅꯦ, ꯍꯥꯎꯅ ꯁꯦꯝꯕꯤꯒꯦ, ꯆꯥꯔꯨ ꯂꯥꯛꯑꯣ꯫ ꯃꯌꯨꯝ ꯇꯝꯅ ꯆꯪꯂꯛꯂꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯂꯥꯎꯍꯠꯂꯤ꯫ ꯔꯥꯙꯦ, ꯍꯩ ꯔꯥꯙꯦ ꯍꯥꯏꯕꯤ ꯁꯛꯊꯤꯕꯤ, ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯃꯀꯦ ꯁꯦꯝꯕꯤ, ꯅꯃꯥꯏꯗ ꯃꯆꯨ ꯃꯆꯨ ꯇꯩꯗꯨꯅ ꯏꯔꯥꯡ ꯀꯩꯊꯦꯜ ꯀꯥꯕꯤ, ꯔꯥꯙꯦ ꯊꯣꯛꯂꯛꯎ꯫ ꯏꯁ ꯂꯦꯝꯃꯦꯍꯦ, ꯅꯪꯇ ꯅꯁꯝꯗꯣ ꯕꯔꯥ ꯕꯔꯥ ꯍꯦꯛꯇ ꯐꯣꯏꯔꯒ ꯂꯣꯏꯔꯦ꯫ ꯃꯀꯦꯕꯨ ꯁꯦꯝꯕ ꯂꯣꯏꯕꯨ ꯂꯣꯏꯈ꯭ꯔꯦ, ꯀꯨꯏꯔꯦ꯫ ꯅꯣꯡ ꯉꯥꯟꯈꯤꯕꯒ ꯍꯥꯏꯔꯨꯕꯗꯤ ꯀꯨꯏꯗ꯭ꯔꯤꯗ꯫ ꯃꯄꯥꯜꯗ ꯃꯇꯝ ꯆꯥꯗꯨꯅ ꯈꯣꯡꯂꯛꯄ ꯀ꯭ꯋꯥꯛꯀꯤ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯑꯊꯦꯡꯕ ꯍꯤꯡꯁꯨ ꯅꯠꯇꯕ ꯀꯥꯜ ꯑꯁꯤꯗ ꯃꯀꯨ ꯑꯃꯅ ꯈꯣꯡꯂꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯔꯥꯙꯦ ꯑꯩꯉꯣꯟꯗ ꯀꯔꯤꯕꯨ ꯍꯥꯏꯅꯤꯡꯂꯤꯕꯅꯣ? ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯄꯥꯜꯗ ꯊꯣꯛꯏ ꯂꯩꯔꯝꯂꯤꯕ ꯅꯨꯄꯤ ꯑꯗꯨꯗ꯫ ꯏꯃꯥꯕꯣ, ꯀꯔꯤ ꯂꯩꯔꯒꯦ? ꯁꯥꯎꯔꯥꯡꯅꯕ ꯃꯤꯠꯌꯦꯡ ꯑꯃꯅ ꯌꯦꯡꯗꯨꯅ꯫ ꯍꯩ, ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯀꯩꯅꯣ? ꯍꯥ? ꯀꯩꯅꯣ ꯍꯥꯏꯕꯅꯤ ꯅꯪꯅ ꯇꯧꯔꯤꯁꯦ? ꯑꯣ ꯀꯩꯅꯣ, ꯂꯋꯥꯏ ꯂꯦꯝꯐꯨ ꯑꯁꯤꯗꯤ ꯍꯦꯛꯇ ꯃꯔꯥꯛꯄꯁꯤꯕꯣ ꯏꯪꯅ ꯇꯞꯅ ꯀꯩꯅꯣꯗꯣ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ? ꯀꯔꯤꯒꯤ ꯏꯪ ꯇꯞꯄ? ꯅꯪ ꯀꯥ ꯑꯃ ꯌꯥꯝ ꯍꯦꯟꯖꯤꯜꯂꯕꯅꯤꯀꯣ ꯅꯪ꯫ ꯑꯁꯨꯝ ꯅꯪꯅꯦ, ꯍꯣꯏ ꯏꯕꯦꯝꯃ, ꯅꯪꯁꯦ ꯂꯨꯍꯣꯡꯂꯨꯔꯕꯅꯦ, ꯍꯧꯖꯤꯛꯅꯅꯦ ꯅꯄꯥꯝꯕꯁꯤꯗ ꯍꯜꯂꯛꯇꯨꯅ ꯂꯩꯔꯤꯕ, ꯅꯪ ꯃꯁꯤ ꯀꯔꯤꯒꯤ ꯈꯪꯗꯦ? ꯏ, ꯁꯣꯝꯕꯨ ꯀꯅꯥꯅꯣ? ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯃꯔꯝꯗ ꯄꯨꯔꯥꯟ ꯐꯥꯛꯇꯨꯅ ꯅꯩꯅꯔꯤꯕ ꯅꯪꯕꯨ ꯀꯅꯥꯅꯣ? ꯃꯥꯏꯆꯧꯔꯣ ꯄꯥꯟꯗꯤꯠꯂꯣ? ꯍꯦ, ꯇꯧꯉꯝꯕꯤ, ꯅꯪ ꯁꯤꯡꯅꯤꯡꯕ꯭ꯔꯥ ꯅꯪ? ꯇꯧꯉꯝꯂꯤꯁꯤ ꯅꯪꯅꯤꯅꯦ, ꯃꯤꯒꯤ ꯃꯌꯨꯝꯁꯤ ꯂꯥꯛꯂꯒ꯫ ꯍꯩ ꯔꯥꯙꯦ ꯍꯥꯏꯕꯤ ꯑꯐꯥꯎꯕꯤ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯃꯣꯏꯊꯦꯝ ꯇꯧꯗꯨꯅ ꯐꯥꯅꯕ ꯍꯣꯠꯅꯔꯤꯕ? ꯀꯔꯤ? ꯅꯣꯛꯄꯨ ꯅꯣꯛꯆꯅꯤꯡꯗ꯭ꯔꯥ? ꯍꯥꯍꯥꯌꯣ, ꯉꯝꯃꯤꯗꯀꯣ, ꯉꯝꯃꯤ, ꯌꯥꯝ ꯉꯝꯃꯤꯀꯣ꯫ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯑꯩꯅ ꯐꯥꯅꯕ ꯍꯣꯠꯅꯩꯌꯦꯕ꯫ ꯑꯩ ꯑꯃꯨꯛꯇ ꯄꯦꯟꯅ ꯑꯗꯨꯝ ꯅꯣꯛꯈꯤꯒꯦꯗ꯫ ꯑꯁꯤ ꯍꯥꯏꯔꯒ ꯄꯦꯟꯅ ꯅꯣꯛꯆꯩ ꯃꯥꯒꯤ ꯎꯁꯤꯠꯇ ꯃꯇꯧ ꯑꯗꯨꯗ ꯊꯥꯒꯣꯏꯁꯨ ꯃꯈꯨꯠ ꯈꯨꯕꯥꯛ ꯑꯅꯤꯗꯨ ꯀꯂꯛ ꯄꯦꯟꯅ ꯈꯨꯗꯨꯅ ꯍꯥꯏ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯐꯥꯒꯦꯅ ꯈꯜꯂꯤꯗꯣ ꯑꯣꯏꯊꯣꯛꯇꯕꯅꯦ, ꯈꯪꯉꯣ, ꯑꯩ ꯆꯠꯂꯦ꯫ ꯍꯣ ꯐꯥꯗꯦꯀꯣ, ꯑꯩ ꯀꯅꯥꯒꯤ ꯅꯨꯄꯥ ꯅꯍꯥ ꯐꯖꯗꯦ꯫ ꯔꯥꯙꯦ ꯀꯧꯕꯤ ꯑꯩꯗꯤ ꯍꯤꯡꯅꯕ ꯑꯗꯨꯝ ꯂꯝꯕꯤꯒꯤ ꯄꯥꯈꯟ ꯃꯆꯥꯗꯨꯗ ꯁꯤꯡꯖꯨ ꯌꯣꯟꯖꯕꯅꯤ꯫ ꯍꯣ ꯅꯆꯥꯅꯨꯄꯥꯗꯨ ꯂꯥꯛꯂꯒꯅꯦ ꯑꯩꯒꯤ ꯁꯤꯡꯖꯨꯗꯣ ꯍꯣ ꯆꯥꯕꯤꯔꯕ, ꯍꯣ ꯆꯥꯕꯤꯍꯟꯅꯨ, ꯁꯤꯡꯖꯨ ꯌꯣꯟꯕꯗ ꯏꯔꯥꯡ ꯇꯧꯕꯤ, ꯅꯣꯛꯐꯦꯠ ꯇꯧꯁꯤꯜꯂꯒ ꯅꯨꯄꯥ ꯅꯍꯥ ꯁꯨꯝꯕꯤ꯫ ꯅꯪꯒꯤ ꯅꯇꯧ ꯄꯨꯝꯅꯃꯛ ꯑꯩꯅ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ꯫ ꯌꯥꯝꯅ ꯈꯪꯉꯤꯀꯣ, ꯌꯥꯝꯅ ꯈꯪꯉꯦꯕ, ꯍꯣ ꯌꯥꯝꯅ ꯈꯪꯉꯦꯕ ꯅꯪ꯫ ꯍꯣ ꯈꯪꯉꯤ, ꯑꯩꯗꯤꯅꯦ ꯌꯥꯝ ꯈꯪꯉꯤ, ꯂꯣꯏꯅ ꯈꯪꯉꯤ꯫ ꯁꯦ ꯅꯪꯗꯤ ꯍꯥꯏꯕꯅꯨ, 이싱 마농다 ngana ngathina chatpa phau uba ngamba mini ai ngakjare da onthokna ayuk yenda asida migi ingkhol matol asida tungbirariba kwak oire nakhoi kana lei nauri puthorau nauri marudo asau pakhalo kwak saw ma kapke asum nairak pasida thagoi henadum sawningna he tawmabi ai bu kwak saw kaina nang nasam maru amani hauribodo sikna khoidak pa soiroi ko nang ai isa nu pabu ne kawbiganu nokfet tawna radena nangi na sa nu pado ho ai bu udana leiba ngamdre ye kamai tawsi ba ima bo haye asumai na taga haye hai hai ba hai hangoi ne he ai isa do pakhang ne pakhang adusu sengtret sengliba pakhang lukhrabi nangi isa nu pa pakhang bu mai them tawduna phana bu honari ba ai na khangi tawnu hai li ba si machidiki makha ta ne he tawna ba thagoi iti khanang da ba
ꯑꯁꯤ ꯍꯥꯏꯔꯒ ꯊꯥꯒꯣꯏ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯛꯈꯤ꯫ ꯔꯥꯙꯦꯅ ꯊꯋꯥꯏ ꯏꯁꯥꯕꯨ ꯁꯥꯗꯅ ꯍꯥꯏꯌꯣꯛꯏ꯫ ꯀꯩ ꯊꯣꯛꯁꯩꯅ ꯍꯥꯏꯖ ꯁꯥꯏꯅꯣ? ꯃꯤꯒꯤ ꯃꯌꯨꯝꯁꯤꯗꯕꯨ ꯊꯑꯣꯏꯅ ꯂꯥꯛꯂꯒ ꯇꯟꯕꯨ ꯇꯟꯗꯦꯅꯦ꯫ ꯏꯁ ꯃꯆꯥꯅꯨꯄꯥꯗꯨꯅ ꯑꯩꯉꯣꯟꯗ ꯏꯔꯥꯡ ꯍꯧꯔꯒ ꯈꯪꯉꯣꯏꯗ꯭ꯔꯗꯣ? ꯍꯣꯔꯦꯟꯗꯤ ꯑꯩ ꯇꯧꯒꯦꯕ꯫ ꯃꯈꯣꯏꯗꯣꯁꯦ ꯊꯤꯠꯍꯟꯒꯦ ꯈꯪꯅꯤ, ꯊꯤꯠꯍꯟꯒꯦꯕ꯫ ꯄꯤꯕꯥꯔꯦꯜꯅ ꯔꯥꯙꯦꯒꯤ ꯄꯣꯠꯐꯝ ꯃꯄꯥꯗ ꯆꯪꯂꯛꯇꯨꯅ ꯂꯦꯞꯂꯩ ꯃꯥꯅꯕꯨ ꯍꯥꯏꯔꯦ꯫ ꯅꯣꯛꯐꯦꯠ ꯃꯣꯃꯣꯟ ꯏꯇꯩꯃꯅꯒꯤ ꯄꯨꯟꯁꯤꯁꯦ ꯎꯗꯛꯅꯕꯨ ꯅꯨꯡꯉꯥꯏꯅ ꯍꯤꯡꯉꯤꯗ꯫ ꯃꯑꯣꯡꯒꯤ ꯋꯥꯅꯤ, ꯃꯑꯣꯡ ꯇꯝꯍꯜꯍꯟꯕ ꯃꯑꯣꯡꯒꯤ ꯃꯤꯅꯤꯗ ꯑꯩꯈꯣꯏꯗꯤ ꯄꯤꯕ꯫ ꯅꯣꯛꯐꯦꯠ ꯇꯧꯔꯤꯕ ꯑꯩꯒꯤ ꯆꯤꯟꯕꯥꯜꯁꯤꯒꯤ ꯃꯔꯨꯝꯗ ꯅꯤꯡꯉꯝꯗꯕ, ꯅꯨꯡꯉꯥꯏꯇꯕ ꯇꯨ ꯆꯨꯡꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯂꯩꯈ꯭ꯔꯤꯕ ꯄꯣꯠꯅꯤꯗ꯫ ꯀꯅꯥ ꯑꯃꯅꯗꯤ ꯈꯪꯕꯤꯗꯦꯀꯣ ꯄꯨꯟꯁꯤꯒꯤ ꯃꯜꯂꯕ ꯌꯨꯝ ꯑꯃꯒꯤ ꯌꯨꯝꯊꯛꯇꯒꯤ ꯌꯨꯊꯔꯛꯄ ꯅꯣꯡꯒꯨꯝꯕꯅꯤꯗ꯫ ꯍꯥꯏꯔꯤꯕꯁꯤꯕꯨ ꯏꯇꯩꯃ? ꯍꯣ ꯄꯤꯕꯥ, ꯄꯨꯟꯁꯤꯔꯣꯜ ꯍꯥꯏꯕꯁꯦ ꯊꯦꯡꯅꯔꯒ ꯈꯪꯉꯤ ꯍꯥꯏꯗꯨꯅꯤ꯫ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯉꯩ ꯑꯩꯒꯤ ꯃꯤ ꯋꯥꯠꯄ ꯂꯩꯔꯣꯏ꯫ ꯀꯣꯝ ꯑꯃꯗ ꯍꯦꯛ ꯄꯨꯊꯕ ꯃꯇꯝꯗꯗꯤꯅꯦ ꯁꯦꯁꯦ ꯆꯤꯡꯈꯠꯄꯤꯅꯕ ꯃꯤ ꯀꯅꯥꯝꯇ ꯂꯩꯔꯣꯏ꯫ ꯅꯨꯡꯉꯥꯏꯕ ꯃꯇꯝꯗꯅ ꯄꯨꯟꯅ ꯍꯦꯛ ꯁꯔꯨꯛ ꯌꯥꯃꯤꯟꯅꯕ, ꯑꯗꯨꯒ ꯑꯩꯒꯤ ꯑꯋꯥꯕ ꯃꯇꯝ ꯑꯃꯗꯅ ꯀꯅꯥ ꯍꯦꯛ ꯂꯩꯇꯕ꯫ ꯏꯇꯩꯃꯕꯨ ꯀꯌꯥꯝ ꯋꯥꯔꯒꯦꯅꯦ? ꯑꯩꯅ ꯎꯔꯤꯕ ꯁꯛꯇꯝ ꯑꯁꯤꯅꯗꯤ ꯑꯋꯥꯕꯒꯤ ꯃꯃꯤ ꯑꯃꯠꯇ ꯈꯜꯍꯟꯗꯦ꯫ ꯄꯤꯕꯥ, ꯁꯤꯇꯕꯨ ꯄꯨꯟꯁꯤꯅꯤ꯫ ꯀꯩꯗꯧꯋꯦ ꯍꯥꯏꯒꯦ ꯍꯥꯏꯗꯅꯅꯦ ꯋꯥꯔꯁꯨ ꯋꯥꯅ ꯑꯋꯥꯕ ꯄꯨꯝꯕꯗꯣ ꯂꯣꯏꯅ ꯍꯦꯛ ꯀꯥꯎꯊꯣꯛꯇꯨꯅ ꯁꯦ ꯆꯤꯟꯕꯥꯜꯁꯤꯗ ꯁꯨꯝꯊꯥꯡꯒꯤ ꯃꯆꯨꯒꯨꯝ ꯃꯆꯨ ꯁꯪꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯖꯔꯤꯕꯅꯤꯗ꯫ ꯏꯇꯩꯃꯗꯤ ꯃꯗꯨꯅꯕꯨ ꯍꯦꯟꯅ ꯄꯛꯆꯩꯗ꯫ ꯁꯤꯡꯖꯨꯅ ꯁꯤꯡꯖꯨ ꯍꯥꯎꯔꯤꯕ ꯏꯇꯩꯃꯒꯤ ꯃꯉꯣꯟ ꯃꯤꯅꯣꯛꯅꯤ ꯀꯔꯤꯅꯦ꯫ ꯑꯁ ꯄꯥꯈꯪ ꯀꯌꯥꯒꯤ ꯊꯃꯣꯏꯗꯤ ꯁꯣꯏꯗꯅ ꯀꯥꯏꯔꯝꯂꯅꯤꯕꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯖꯤꯜꯂꯛꯄ ꯑꯁꯤꯗ ꯍꯔꯥꯎꯕ ꯑꯃ ꯐꯥꯎꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏ꯫ ꯀꯦꯗ ꯌꯥꯔꯤꯕ꯭ꯔꯗꯣ ꯅꯪꯁꯨ ꯈꯜꯂꯨꯅꯤ꯫ ꯑꯈꯣꯏꯕ ꯂꯩꯔꯥꯡ ꯑꯗꯨꯗ ꯀꯔꯝꯕ ꯈꯣꯏꯃꯨꯅꯕꯨ ꯉꯪꯅꯤꯡꯒꯅꯤ? ꯆꯍꯤꯅꯕꯨ ꯅꯝꯕꯣ ꯄꯣꯔꯁꯨ ꯏꯇꯩꯃꯗꯤ ꯀꯦꯈꯤꯅꯤ ꯍꯥꯏꯔꯤꯕ ꯅꯠꯇ꯭ꯔꯅꯦ? ꯀꯅꯥ ꯈꯪꯅꯤ ꯈ꯭ꯋꯥꯡꯖꯦꯡꯕ ꯈꯣꯏꯃꯨ ꯑꯃ ꯍꯦꯛ ꯊꯨꯔꯔꯕꯁꯨ꯫ ꯏꯇꯩꯃꯒꯤ ꯋꯥꯔꯤꯁꯤ ꯑꯣꯟꯊꯣꯛꯅꯕꯨ ꯅꯨꯡꯉꯥꯏꯔꯤ꯫ ꯑꯗꯨ ꯏꯇꯩꯃ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ, ꯀꯣꯟꯅ ꯂꯥꯛꯀꯦ꯫ ꯀꯔꯤꯅꯣ? ꯄꯣꯠꯐꯝ ꯃꯃꯥꯡ ꯑꯁꯤꯗ ꯂꯦꯞꯂꯒ ꯁꯤꯡꯖꯨꯒ ꯑꯃꯠꯇ ꯆꯥꯔꯣꯏꯗ꯭ꯔꯣ? ꯌꯨꯝꯗ ꯊꯕꯛ ꯑꯃ ꯂꯩꯍꯧꯔꯤꯌꯦ, ꯑꯃꯨꯛ ꯂꯥꯛꯁꯨ ꯂꯥꯛꯀꯦ꯫ ꯔꯥꯙꯦꯅ ꯋꯥꯈꯜ ꯑꯃ ꯇꯧꯗꯨꯅ ꯍꯥꯏ꯫ ꯑꯗꯨꯗꯤ ꯉꯥꯏꯈꯣ, ꯁꯤꯡꯖꯨ ꯄꯨꯈꯨꯋꯣ꯫ ꯏꯇꯩꯃ ꯑꯩ ꯀꯣꯟꯅ ꯂꯥꯛꯑꯒ ꯆꯥꯔꯒꯦ꯫ ꯔꯥꯙꯦꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯄꯨꯈꯣ ꯍꯥꯏꯕꯅꯤ ꯃꯤ ꯅꯪꯕꯣ꯫ ꯏꯇꯩꯃꯅ ꯁꯦꯜꯒ ꯂꯧꯒꯗꯕ ꯅꯠꯇꯦꯗ꯫ ꯁꯤꯁꯦ ꯅꯈꯣꯏꯅ ꯃꯥꯕꯨ ꯄꯤꯖꯋꯣ, ꯃꯍꯥꯎ ꯍꯪꯉꯣ, ꯀꯝꯗꯧꯒꯦ ꯍꯪꯉꯣꯕ꯫ ꯍꯥꯏꯔꯒ ꯁꯤꯡꯖꯨ ꯁꯦꯝꯗꯨꯅ ꯊꯑꯣꯏꯅ ꯄꯤꯔꯤꯕꯅꯤ꯫ ꯊꯥꯒꯣꯏꯗ ꯄꯤꯖꯍꯟꯒꯦ ꯍꯥꯏꯅ ꯇꯧꯔꯤꯕꯅꯤ꯫ ꯊꯥꯒꯣꯏ ꯍꯥꯏꯕꯤ ꯅꯨꯄꯤꯗꯨ ꯁꯛꯇꯥ ꯅꯨꯡꯁꯤꯗꯅ ꯃꯥꯅ ꯂꯧꯏ꯫ ꯄꯤꯕꯥꯔꯦꯜꯅ ꯃꯆꯥꯅꯨꯄꯥꯅꯤ꯫ ꯄꯤꯕꯥꯔꯦꯜꯅ ꯍꯥꯏ꯫ ꯏꯇꯩꯃꯅ ꯄꯤꯔꯕꯅꯤꯅ ꯂꯧꯕ ꯇꯥꯕꯅꯤꯅꯦ꯫ ꯂꯧꯋꯣ, ꯅꯃꯥꯕꯨ ꯍꯥꯎꯅ ꯄꯤꯖꯧꯀꯣ꯫ ꯍꯣꯏ ꯏꯇꯩꯃ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ꯫ ꯍꯣꯏ꯫ ꯄꯤꯕꯥꯔꯦꯜ ꯆꯠꯈꯤ꯫ ꯃꯥꯕꯨ ꯌꯦꯡꯅ ꯔꯥꯙꯦꯅ ꯍꯥꯏꯍꯧꯏ꯫ ꯇꯁ, ꯀꯝꯗꯧꯏ ꯄꯤꯈ꯭ꯔꯦꯗꯅ꯫ ꯎꯁꯤꯠꯇꯕ ꯁꯥꯗꯨꯅ ꯃꯥꯅ ꯍꯦꯛꯇ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯒ ꯑꯗꯨꯒꯨꯝꯕ ꯋꯥ ꯍꯥꯏꯕ ꯌꯥꯕ꯭ꯔꯕ? ꯔꯥꯙꯦ ꯑꯩꯒꯤ ꯁꯤꯡꯖꯨ ꯆꯥꯎꯀꯣ ꯅꯪ꯫ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯁꯤꯗ ꯑꯩꯅ ꯏꯔꯥꯡ ꯇꯧꯏ ꯀꯥꯏꯅ꯫ ꯏꯔꯥꯡꯅ ꯃꯆꯥꯅꯨꯄꯥꯁꯤꯅ ꯇꯧꯔꯒ꯫ ꯂꯦꯝꯕꯤ ꯁꯅꯥ ꯊꯨꯃꯣꯛ ꯃꯆꯥ ꯑꯃꯗ ꯀꯣꯕꯤ 2 ꯍꯥꯞꯇꯨꯅ ꯔꯥꯙꯦꯒꯤ ꯃꯌꯨꯝꯗ ꯂꯥꯛꯏ꯫ ꯔꯥꯙꯦ, ꯑꯩ ꯀꯣꯕꯤ ꯌꯣꯟꯕ ꯂꯥꯛꯏꯅꯤ꯫ ꯂꯧꯔꯣ ꯂꯥꯛꯑꯣ, ꯅꯪꯉꯣꯟꯗ ꯌꯣꯟꯒꯦꯅ ꯂꯥꯛꯏꯅꯤ꯫ ꯃꯅꯤꯡ ꯑꯗꯣꯝꯗꯒꯤ ꯔꯥꯙꯦ ꯊꯣꯛꯂꯛꯇꯨꯅ ꯀꯩ ꯍꯥꯏꯕꯅꯣ ꯏꯅꯝꯃ? ꯀꯣꯕꯤꯁꯦ ꯂꯩꯔꯣ ꯂꯥꯎ ꯍꯥꯏꯕ꯫ ꯀꯣꯕꯤ ꯍꯥꯏꯕ? ꯀꯣꯕꯤꯗꯤ ꯑꯩꯉꯣꯟꯗ ꯑꯃꯕꯨ ꯂꯩꯔꯝꯈꯤꯅꯤ꯫ ꯈꯪꯗꯦ, ꯅꯪꯅ ꯃꯁꯤ ꯂꯩꯗ꯭ꯔꯕꯗꯤ ꯌꯥꯔꯣꯏ꯫ ꯁꯦꯜꯒ ꯑꯝꯇ ꯂꯩꯇꯤꯌꯦ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ, ꯑꯗꯨꯒꯤꯅꯤ ꯑꯅꯤꯁꯤ ꯂꯩꯔꯣ꯫ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯣꯕꯤꯗ ꯌꯦꯡꯉꯤ꯫ ꯆꯥꯎꯁꯨ ꯑꯣꯟꯊꯣꯛꯅ ꯆꯥꯎꯈ꯭ꯔꯦꯗ, ꯃꯁꯛꯅ ꯃꯁꯛ ꯐꯖꯔꯤꯕ꯫ ꯑꯅꯤꯁꯤ ꯂꯣꯏꯅ ꯂꯧꯔꯣꯕ꯫ ꯂꯧꯔꯣ ꯀꯩꯅꯣ, ꯅꯪꯗꯤ ꯁꯤꯡꯖꯨ ꯌꯣꯟꯕꯤꯅꯤꯅ ꯀꯣꯕꯤ ꯍꯥꯏꯁꯦ ꯁꯤꯖꯤꯟꯅꯗꯧꯔ ꯄꯣꯠꯅꯦ꯫ ꯂꯧꯔ ꯂꯣꯏꯔꯦ ꯀꯩꯅꯣ, ꯂꯧꯔꯒꯦ꯫ ꯑꯗꯨꯅꯤꯗꯅ꯫ ꯔꯥꯙꯦꯅ ꯁꯦꯜ ꯄꯤ ꯃꯗꯨꯕꯨ ꯂꯧꯔꯒ ꯍꯥꯏ꯫ ꯅꯠꯇꯦ ꯔꯥꯙꯦ, ꯅꯪꯕꯨ ꯀꯝꯗꯧꯕꯅꯣ? ꯁꯤꯗ ꯁꯨꯝ ꯂꯩꯕ ꯇꯥꯔꯕ꯭ꯔꯣ ꯅꯪꯕꯨ? ꯏꯅꯝꯃ, ꯔꯥꯙꯦ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯑꯁꯨꯝꯅ ꯇꯝꯂꯝꯂ ꯃꯥꯜꯂꯦ꯫ ꯈꯪꯗꯦ ꯑꯩ ꯀꯔꯤꯝꯇ ꯈꯪꯗꯦ꯫ ꯃꯤꯅ ꯀꯩꯅꯣꯒ ꯌꯥꯝ ꯍꯥꯏꯅꯕ ꯇꯥꯏꯀꯣ ꯏꯅꯝꯃꯗꯤ꯫ ꯃꯤꯅ ꯀꯔꯤ ꯍꯥꯏꯅꯔꯤꯕ? ꯍꯣ ꯅꯪꯁꯦ ꯍꯜꯂꯛꯄꯤꯅꯤ, ꯃꯄꯥꯝꯗ ꯍꯜꯂꯛꯇꯨ ꯂꯩꯕꯅꯤ, ꯃꯊꯣꯡ ꯀꯌꯥ ꯆꯥꯕ ꯅꯠꯇꯦ, ꯑꯁꯨꯃꯥꯏꯅ ꯍꯥꯏꯅꯕ ꯇꯥꯔꯤꯕꯅꯤ꯫ ꯏꯁ, ꯀꯌꯥꯗꯅ ꯌꯦꯡꯉꯨꯅꯤ ꯑꯩꯒꯤ ꯃꯔꯝꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤ ꯃꯤꯁꯛꯇꯨꯕꯨ ꯀꯅꯥꯅꯣ? ꯉꯝꯂꯕꯗꯤ ꯑꯩꯒꯤ ꯃꯥꯛꯁꯤꯗ ꯉꯥꯡꯉꯧꯅꯦ꯫ ꯍꯦ, ꯉꯝꯁꯨ ꯉꯝꯂꯣꯏꯗꯕꯗ ꯀꯩ ꯊꯣꯛꯑꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤꯅꯣ? ꯑꯩꯅ ꯏꯄꯥꯝꯗ ꯍꯜꯂꯛꯇꯨ ꯂꯩꯕꯁꯤꯕꯨ ꯃꯈꯣꯏꯗ ꯁꯤꯛꯑꯦ ꯍꯥꯏꯕ꯭ꯔꯕ? ꯈꯣꯏꯗꯧꯁꯤ ꯁꯥꯎꯅꯤꯡꯈ꯭ꯔꯦꯗ ꯊꯣꯛꯅ꯫ ꯏꯅꯝꯃ, ꯑꯁꯨꯝꯅ ꯂꯥꯏꯕꯛ ꯊꯤꯕꯕꯨ ꯀꯅꯥꯅ ꯑꯣꯏꯅꯤꯡꯒꯅꯤ? ꯍꯣ ꯑꯗꯨꯅꯦ, ꯂꯩꯀꯥꯏꯁꯦ ꯃꯤꯋꯥ ꯉꯥꯡꯕ ꯌꯥꯝꯅ ꯂꯩ ꯍꯥꯏꯔꯤꯕꯁꯤ ꯃꯁꯥ ꯃꯁꯥꯒꯤ ꯃꯊꯧ ꯇꯧꯗꯨꯅ ꯂꯩꯒꯦ ꯍꯥꯏꯅꯗꯤ ꯈꯟꯗꯦꯅꯦ꯫ ꯃꯤꯒꯤ ꯃꯁꯤꯜꯕꯨ ꯀꯅꯥꯅ ꯃꯦꯟꯕ ꯉꯝꯂꯨꯅꯤ ꯍꯥꯏꯗꯨꯅꯤ ꯏꯅꯝꯃ꯫ ꯑꯩ ꯀꯩꯁꯨ ꯈꯟꯗꯦꯗ, ꯉꯥꯡꯅꯤꯡꯕ ꯃꯈꯩ ꯉꯥꯡꯖꯔꯁꯅꯨ, ꯑꯩꯅ ꯃꯋꯥ ꯑꯝꯇ ꯂꯧꯗꯦ꯫ ꯍꯣ ꯑꯗꯨꯅꯦ, ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯈꯟꯗꯣꯛ꯫ ꯅꯪꯕꯨ ꯀꯜꯂꯛꯇꯨꯅ ꯃꯈꯣꯏꯅ ꯄꯪꯍꯥꯏꯗ ꯍꯥꯏꯅꯔꯤꯕꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛ꯫ ꯑꯗꯣ ꯔꯥꯙꯦ, ꯄꯥꯈꯪ ꯃꯆꯥꯁꯤꯡꯅ ꯍꯥꯏꯅꯕꯗ ꯅꯪꯒꯤ ꯃꯣꯃꯣꯟ ꯃꯤꯅꯣꯛꯇꯣ ꯃꯇꯧ ꯌꯥꯝ ꯂꯩ ꯍꯥꯏꯅ ꯇꯥꯏꯀꯣ꯫
Masida nokfet tꯧna makhoi na phangai da haribani da inamagi wadi kaisu thuidok pa hairoi da nokera kapkera naraibaga mayeng ga harisu adum mayeng zauda inamasi ma ba phare adudi ayemu salage mamai leithoi Radhena inama thumuk pudre haima kawiduna madu paiduna zakri Radhena haisei aigi khoiro mumon minok asina pakhang kayagi mathamoibu ngakhangani iraibaga sina pharabadi nupa ma wakhal sina marol ama sarangna bani ye aidi kawi tawrisi thoiding su ngawjibani morok su sujiba ima dubu mamai onsinduna kawi ima kadai da lagi ima yumlona badomdagi kedugina wa taye namai udrabadi ikup amata nangbu leiba ngamdrabro wa lae tai kadai da mu chatlurino ngakti yumda leite hai wani nei ka su yam khoiding mundu pisibu kaino hai nang angang ni yamna panaga noi ngonda pana bai wana ti somdana thabakna maibun thoi aduga imana lekai koiduna wariam suduna dom leire inama lembi sanana kobi sisu amu yon silami ngak leirabadi potham phamba thokpa yabagi matam oirani kobi sibudi ai horan ada phamna adum soijaurage thoiding su ngongdrima nang to ngawro bema nangna namai ngona pakhon siba sidi bako nangna leisari nge matamdagi hauna nama ise ukai takibani hojik phawba hekta ida ko nangsia ima nasagi mateng khra pangdrabadi kaino nasaina asumna singju khra yolaga sil khra talaga imung asya punaribani imana simasani nge haibada nasaina adum leiraga bizaribaduni bizade haibagi wana tene yarima wa mangang da leiradu si mai hawgalaga thoiding do amta ngawbiroba ai morom ta sukigi Ketukina masanupi da asumna mu hai nangi maramda imana pauta ba khar leirabani ko nangse na pams da halak tu leiribani nangnya wakhal khar taw mina tin sinaga da thabak khak tawgunu ko kainui kaino haiduba nasaina kari tawrabagi nangna potpham pham thoklibani singju yolibani haidun tawribado irang ami tawi haimya mina haibada ima mina ngangbu wada pangthamak su thajaganuda aise nangi nasa imana pokpa nasani ho aduna ba haribasini namaigi maiso payaba thabak amta nang tawganu tawde haiwani ima nangba irang tawe haye adugi ne harisi nangi singju yon pham thokpa tumina yon migi nupa na hadane irang tawnu ko mathau leitaba kanano aigi maramda mu warem ngang laribaduba otongnasu mathau leite da ko ho ima nasai ka isu tawjade sise nasai bu kalakpa yengthiba miyam leye pakoina pangai thajilibani karim te mawa lawrun adugi saru thoiding do ngakthokpiruro thengkhrani hoi hairaga ketuki imungde sanki Radhena haisai Radhe ki maramda miwa nganglibasibu kanano ne Radhe aina nokfe tawraga pakhang masasing khara sumduna jaibag asya lebak amuk yengba yabra haina khanbani nungshiroi dawi miwa ngangbising asidi imungdagi ketuki na lawrai hey nangi thoiding haiduna kadai da lairibano ima thampham khangde ne piro law hairaga kawi Radhena mamit manasya otlaga su yeng noidabani mamit mamangsida ek thamdringa yaroiba ho thumukta yahobane ngarang leiraga thumukta dum thamlambani hairaga imungda sangi thumukta yawba thoiding du puthokduna piduna sida leire oho thiba he khangdaba amuk kani ko ima karade hawroiba karadi singju mahau mangni khadoi hoine nama aina hena loina khangi hongauro aisu morok surugi lairiba khondu paiduna mapalda puthoi nungsada phawdun thamlamba morok yawba yangkoktugi manakta phamduna makhutuna moroktuda paiduna hai kembana bloire tawrisi haiduna lawkhatli aduga mangolda gakhatuna moroktu khonduda hapchinduna suba hawi imai pema naton kaise amuk hawri tawrisi hari meibo haiduna hakthi khali asumna morok sui Ketuki ni thoiding ngawi yum asida makhoi anida laibani Ketuki masanupi asina mayum panki matam maduda magi thamo yamna wajakibani isanupi ga aigadang yum asida laibani hojikti mahaksu mahaki matam haibdu laktuna tuhongkhre saga yemada omni yum sida ai thanta ngai hawredo ihang hangledo tawrise isanupi asina luhonglibani haina tawribase karam thoklaga ba songam saba isanupi amadi nate mana khanbaga tawbaga haina mayum pankiu masanupi du mapam dhalagtuna amuk leirari Ketukina masanupi da hai mamaisia ikai ga habadi leite nokfe tawraga dum leine
Hey, ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯪꯉꯣꯟꯗꯅꯤ ꯅꯪꯉꯣꯟꯗ ꯅꯅꯥꯗꯨꯕꯨ ꯅꯪꯕꯨ ꯅꯠꯇ꯭ꯔꯥ ꯁꯦꯟꯗ꯭ꯔꯥꯅꯔꯕ꯭ꯔꯣ ꯔꯥꯙꯦ ꯅꯣꯛꯂꯝꯕꯗꯨ ꯁꯞ ꯂꯦꯞꯇꯨꯅ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯍꯥꯏ ꯀꯩꯅꯣ ꯏꯃꯥ ꯀꯩꯅꯣ ꯍꯥꯏꯕ ꯑꯩꯁꯦ ꯍꯧꯖꯤꯛꯄꯨ ꯅꯣꯛꯆꯕꯗꯤ ꯀꯞꯄꯣ ꯍꯥꯏꯔꯣ ꯅꯪꯁꯦ ꯍꯧꯖꯤꯛ ꯅꯄꯥꯝꯗ ꯍꯜꯂꯛꯇꯨ ꯂꯩꯔꯤꯕꯅꯤꯅꯦ ꯅꯄꯥꯝꯗ ꯍꯜꯂꯛꯇꯨ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯅꯪꯒꯤ ꯅꯁꯥꯗ ꯐꯥꯎꯗꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯀꯩꯒꯤ ꯅꯨꯡꯉꯥꯏꯇꯕꯅꯣ ꯏꯃꯥ ꯑꯩꯗꯤ ꯅꯨꯡꯉꯥꯏꯊꯣꯛꯀꯅꯤ ꯅꯨꯡꯉꯥꯏꯊꯣꯛꯅꯤꯡꯒꯦ ꯍꯥꯏꯗꯨꯅ ꯊꯑꯣꯏꯅ ꯏꯄꯥꯝꯁꯤꯗ ꯍꯜꯂꯛꯇꯨꯅ ꯑꯩ ꯂꯩꯕꯅꯤ ꯏꯃꯥ ꯅꯌꯥ ꯅꯨꯄꯥꯗꯣ ꯃꯁꯤꯡ ꯑꯃ ꯇꯧꯋꯦ ꯃꯥꯒꯤ ꯅꯨꯄꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯃꯍꯥꯛꯅ ꯁꯨꯡꯉꯝ ꯉꯝꯗꯦ ꯏꯄꯨꯔꯣꯏꯕꯅ ꯑꯩꯕꯨ ꯑꯣꯠꯄꯤ ꯀꯩꯗꯧꯕꯒꯤ ꯑꯩꯅ ꯃꯐꯝꯗꯨꯗ ꯄꯨꯟꯁꯤꯁꯦ ꯋꯥꯅ ꯂꯦꯟꯗꯨ ꯂꯩꯔꯨꯒꯅꯤ ꯂꯩꯔꯣꯏ ꯁꯨꯛꯂꯩ ꯂꯩꯔꯣꯏ ꯁꯤꯗ ꯅꯨꯡꯉꯥꯏꯅ ꯑꯩ ꯂꯩꯒꯅꯤ ꯔꯥꯙꯦ ꯃꯌꯨꯝ ꯄꯥꯜꯂꯨꯔꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯆꯟꯅꯗ꯭ꯔꯗꯨꯅ ꯃꯄꯨꯔꯣꯏꯕꯅꯁꯨ ꯊꯧꯁꯥꯗ꯭ꯔꯗꯨꯅ ꯃꯍꯥꯛ ꯃꯄꯥꯝꯗ ꯍꯜꯂꯛꯇꯨꯅ ꯂꯩꯕꯅꯤ ꯃꯄꯥꯝꯗ ꯍꯜꯂꯛꯇꯨꯅ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜ ꯃꯥꯒꯤ ꯃꯁꯥꯗ ꯀꯔꯤꯁꯨ ꯐꯥꯎꯗꯦ ꯀꯔꯤꯁꯨ ꯈꯟꯗꯦ ꯃꯥꯒꯤ ꯊꯣꯛꯄ ꯅꯨꯡꯉꯥꯏꯅꯕ ꯑꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯦ ꯀꯔꯤ ꯇꯧꯖꯔꯨꯅꯤ ꯍꯥꯏꯕꯒꯦ ꯑꯩꯕꯨ ꯁꯛ ꯊꯤꯕ꯭ꯔꯣ ꯑꯩꯕꯨ ꯁꯛ ꯊꯤꯕ ꯅꯨꯄꯤꯔꯕ ꯀꯩ ꯀꯥꯟꯅꯗꯕꯗ ꯅꯨꯄꯥꯕꯨ ꯃꯍꯥꯛ ꯃꯊꯟꯇꯔꯣ ꯀꯣꯛꯊꯣꯡ ꯑꯃ ꯂꯩꯅ ꯃꯥꯅ ꯑꯩꯕꯨ ꯃꯤꯔꯥꯏꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯏꯅꯤꯡꯇꯝꯅ ꯍꯤꯡꯂꯅꯤ ꯅꯅꯤꯡꯇꯝꯅ ꯍꯤꯡꯕ ꯌꯥꯝꯅ ꯄꯥꯝꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯅꯪꯅꯦ ꯁꯣꯏꯔꯣꯏꯀꯣ ꯂꯩꯃꯟ ꯆꯟꯕ ꯃꯁꯤꯗ ꯔꯥꯙꯦꯅ ꯅꯣꯛꯇꯨꯅ ꯍꯣ ꯆꯟꯒꯦ ꯍꯥꯏꯔꯤꯕꯅꯤꯅꯦ ꯑꯩꯗꯤ ꯂꯩꯃꯟꯗꯣ ꯊꯨꯅ ꯆꯟꯖꯔꯒꯦ ꯃꯁꯤ ꯀꯔꯤꯅꯣꯅꯦ ꯃꯁꯤꯕꯣ ꯏꯃꯥꯒꯤ ꯕꯦꯝꯃ ꯅꯪꯕꯨ ꯏꯃꯥꯅ ꯀꯔꯝꯍꯥꯏꯅ ꯉꯥꯡꯅꯔꯁꯤꯒꯦ ꯏꯃꯥ ꯀꯩꯁꯨ ꯈꯜꯂꯨꯅꯨꯁꯦ ꯍꯧꯖꯤꯛꯇꯤ ꯅꯆꯥ ꯏꯁꯨ ꯑꯩꯒꯤ ꯊꯣꯛꯄ ꯅꯨꯡꯉꯥꯏꯅ ꯃꯑꯣꯡꯗ ꯍꯤꯡꯂꯗꯧꯕꯅꯤ ꯃꯋꯥꯡꯇ ꯑꯩꯅ ꯂꯧꯗꯦ ꯑꯩꯕꯨ ꯎꯁꯤꯠꯇꯕ ꯍꯦꯛꯇ ꯌꯥꯕ꯭ꯔꯣ ꯃꯈꯣꯏꯅ ꯌꯥꯕ꯭ꯔꯕ ꯅꯪ ꯅꯨꯄꯤꯅꯤ ꯀꯥꯎꯅꯨꯀꯣ ꯌꯥꯔꯦ ꯍꯥꯏꯕꯅꯤ ꯏꯃꯥ ꯉꯥꯡꯈ꯭ꯔꯦ ꯑꯣꯟꯊꯣꯛꯅ ꯀꯩ ꯆꯥꯒꯤꯅ ꯉꯥꯡꯉꯤꯅꯣ ꯈꯪꯗꯦꯕ ꯅꯣꯛꯎꯀꯣ ꯅꯪ ꯅꯣꯛꯎ ꯅꯣꯛꯄ ꯄꯥꯝꯖꯕ ꯏꯆꯥꯅꯤ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯃꯄꯥꯝꯗ ꯂꯩꯈꯤꯕꯅꯤ ꯄꯨꯡꯁꯨ ꯑꯗꯨꯝ ꯍꯧꯖꯤꯟꯈꯤ ꯔꯥꯙꯦ ꯁꯤꯡꯖꯨ ꯌꯣꯟꯕ ꯊꯣꯛꯅꯕ ꯊꯧꯔꯥꯡ ꯑꯃꯨꯛ ꯇꯧꯕ ꯍꯧꯔꯛꯂꯦ ꯁꯣꯝꯗꯅ ꯊꯥꯒꯣꯏ ꯃꯥꯒꯤ ꯃꯪꯒꯣꯜ ꯑꯗꯨ ꯂꯦꯞꯇꯨꯅ ꯏꯁꯩ ꯁꯛꯇꯨꯅ ꯖꯒꯣꯏ ꯁꯥꯔꯤ ꯊꯦꯛꯄ ꯅꯧꯕ ꯌꯥꯝꯅ ꯄꯥꯝꯖꯕ ꯃꯍꯥꯛꯅꯤ ꯏꯁꯩ ꯁꯛꯄꯗꯁꯨ ꯃꯈꯣꯜ ꯃꯋꯥ ꯌꯥꯝꯅ ꯐꯖꯩ ꯃꯤꯅ ꯇꯥꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏ ꯅꯣꯛꯐꯣꯏ ꯇꯧꯅ ꯏꯁꯩ ꯁꯛꯂꯤ ꯄꯤꯕꯥꯔꯤꯜꯁꯨ ꯃꯈꯨꯠꯇ ꯁꯤꯡꯖꯨ ꯃꯌꯨꯝ ꯑꯗꯨ ꯄꯥꯏꯗꯨꯅ ꯌꯨꯝꯗ ꯆꯪꯂꯛꯏ ꯃꯥꯡꯒꯣꯜꯗ ꯃꯃꯥꯅ ꯖꯒꯣꯏ ꯏꯁꯩ ꯇꯧꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯏ ꯍꯥꯏꯖꯩ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯖꯒꯣꯏꯒ ꯏꯁꯩꯒꯁꯤꯗꯤꯕꯀꯣ ꯀꯅꯥꯅ ꯇꯥꯅꯤꯡꯅꯤ ꯍꯥꯏꯗꯨꯅ ꯁꯛꯏꯕ ꯏꯁꯩꯅꯣ ꯈꯪꯗꯦꯕ ꯀꯅꯥꯝꯇꯁꯨ ꯇꯥꯕ ꯅꯠꯇꯦ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯃꯃꯥꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ ꯏꯃꯥ ꯅꯨꯡꯁꯥ ꯁꯥꯔꯀꯥꯟꯁꯤꯗ ꯀꯩꯅꯣ ꯇꯧꯏꯗꯨꯕꯣ ꯏꯁꯩꯅꯤ ꯀꯩꯅ ꯁꯨꯔꯕꯨ ꯑꯗꯨꯃꯥꯏꯅ ꯋꯥꯡꯅ ꯆꯤꯡꯂꯕꯗꯤ ꯅꯈꯅꯥꯎꯗꯨꯗꯤꯅꯦ ꯃꯔꯤꯒ ꯂꯣꯏ ꯇꯠꯄ ꯇꯥꯔꯦ ꯊꯥꯒꯣꯏ ꯁꯥꯔꯝꯕ ꯖꯒꯣꯏ ꯁꯛꯂꯝꯕ ꯏꯁꯩꯗꯨ ꯂꯦꯞꯇꯨꯅ ꯃꯆꯥꯅꯨꯄꯥꯅ ꯍꯥꯏꯔꯤꯕꯗꯨꯗ ꯈꯨꯝꯃꯤ ꯀꯩꯅꯣ ꯅꯪꯅ ꯑꯃꯨꯛ ꯁ꯭ꯋꯥꯏꯗ ꯆꯔꯥꯡꯅꯔꯛꯏꯕꯁꯤꯅ ꯏꯃꯥ ꯅꯪ ꯖꯒꯣꯏ ꯏꯁꯩ ꯇꯧꯕꯗ ꯋꯥꯔꯝꯃꯅꯤ ꯁꯤ ꯁꯤꯡꯖꯨꯅꯤ ꯁꯤ ꯑꯣꯏꯅ ꯆꯥꯎ ꯊꯥꯒꯣꯏ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯅ ꯁꯤꯡꯖꯨ ꯀꯥꯏꯅ ꯄꯜꯂꯛꯄꯗꯨꯗ ꯃꯕꯨꯛꯅꯤꯡꯗ ꯆꯤꯡꯅꯕ ꯐꯥꯎꯔꯛꯏ ꯃꯃꯤꯠ ꯑꯅꯤꯗꯨ ꯂꯪꯊꯣꯛꯇꯨꯅ ꯍꯪꯉꯤ ꯀꯔꯤ ꯁꯤꯡꯖꯨ ꯍꯥꯏꯕ ꯀꯗꯥꯏꯗꯒꯤ ꯁꯤꯡꯖꯨꯅꯣ ꯅꯪꯅ ꯂꯩꯔꯛꯂꯤꯕ ꯅꯪꯅ ꯄꯨꯔꯛꯂꯤꯕ ꯁꯤꯡꯖꯨꯗꯣ ꯀꯅꯥꯗꯒꯤ ꯂꯩꯔꯛꯄꯅꯣ ꯁꯦꯡꯅ ꯍꯥꯏꯌꯨ ꯄꯤꯕꯥꯔꯤꯜꯁꯨ ꯍꯦꯛꯇ ꯍꯥꯏ ꯌꯥꯝꯅ ꯍꯥꯎꯕ ꯁꯤꯡꯖꯨꯅꯤꯃ ꯃꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯑꯃꯅ ꯃꯥꯒꯤ ꯁꯤꯡꯖꯨꯁꯦ ꯍꯥꯎꯋꯦ ꯍꯥꯏꯗꯨꯅ ꯆꯥꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯃꯗꯨ ꯀꯅꯥꯗꯒꯤ ꯂꯩꯔꯛꯄꯅꯣ ꯍꯥꯏꯕꯅꯤꯅꯦ ꯏꯇꯩꯃ ꯔꯥꯙꯦꯒꯤ ꯁꯤꯡꯖꯨ ꯄꯣꯠꯐꯝꯗꯒꯤ ꯂꯩꯔꯛꯄꯅꯤ ꯊꯥꯒꯣꯏ ꯃꯥꯅ ꯁꯤꯡꯅꯔꯝꯕꯗꯨ ꯆꯥꯅꯃꯛꯀꯤ ꯆꯨꯝꯂꯕꯗꯨꯗ ꯁꯥꯎꯅꯤꯡꯕ ꯑꯃ ꯐꯥꯎꯅ ꯍꯥꯏ ꯀꯔꯤ ꯔꯥꯙꯦꯒꯤ ꯁꯤꯡꯖꯨ ꯂꯩꯔꯛꯏ ꯀꯥꯏꯅ ꯃꯗꯨ ꯀꯅꯥꯅ ꯆꯥꯅꯤ ꯍꯥꯏꯗꯨꯅ ꯄꯨꯔꯛꯂꯤꯕꯅꯣ ꯍꯥ ꯏꯃꯥꯕꯨ ꯄꯤꯖꯒꯦ ꯍꯥꯏꯗꯅ ꯊꯑꯣꯏꯅ ꯂꯩꯔꯛꯄꯅꯤ ꯀꯩꯅꯣ ꯏꯃꯥ ꯁꯤ ꯆꯥꯎꯁꯦ ꯌꯥꯝ ꯍꯥꯎꯕꯅꯤ ꯏꯃꯥꯕꯨ ꯌꯥꯝꯅ ꯄꯤꯖꯅꯤꯡꯕ ꯑꯩꯅ ꯀꯌꯥꯗꯅ ꯌꯦꯡꯉꯨꯅꯦ ꯍꯩ ꯅꯪꯅ ꯇꯧꯔꯤꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯃꯗꯨꯒꯤ ꯅꯨꯄꯤ ꯃꯃꯤꯠ ꯌꯦꯛꯄꯤ ꯃꯃꯥꯏ ꯉꯥꯡꯍꯟꯕꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯀꯅꯨ ꯃꯥꯒꯤ ꯌꯣꯟꯕ ꯁꯤꯡꯖꯨ ꯆꯥꯒꯅꯨ ꯍꯥꯏꯅ ꯏꯃꯥꯅ ꯅꯪꯉꯣꯟꯗ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯃꯥ ꯑꯩꯅ ꯍꯥꯏꯕ ꯋꯥꯗꯤ ꯏꯟꯗ꯭ꯔꯤꯕ ꯀꯩꯅꯣ ꯏꯃꯥ ꯁꯤꯡꯖꯨ ꯆꯥꯕꯨ ꯀꯩꯗꯧꯒꯦ ꯃꯤ ꯑꯇꯩꯅ ꯌꯣꯟꯕ ꯁꯤꯡꯖꯨꯗꯤ ꯍꯥꯎꯇꯦ ꯃꯍꯥꯎ ꯑꯝꯇ ꯌꯥꯎꯗꯦ ꯏꯇꯩꯃ ꯔꯥꯙꯦꯅ ꯌꯣꯟꯕ ꯁꯤꯡꯖꯨꯒꯤ ꯃꯍꯥꯎꯁꯤꯗꯤ ꯍꯩꯀꯥꯟꯗꯦꯗ ꯏꯃꯥ ꯍꯔꯦ ꯃꯁꯤ ꯌꯦꯡꯉꯨꯅꯦ ꯌꯥꯝꯅ ꯍꯦꯟꯖꯤꯜꯂꯦ ꯍꯥꯏꯕꯅꯤ ꯃꯁꯦ ꯍꯦꯟꯖꯤꯟꯕ ꯅꯠꯇꯦ ꯏꯃꯥ ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯍꯜꯂꯛꯄꯤꯅꯤꯅꯦꯍꯦ ꯍꯜꯂꯛꯄꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯈꯛ ꯆꯪꯒꯅꯨ ꯏꯕꯨꯡꯉꯣ ꯃꯍꯥꯛꯇꯣ ꯌꯥꯝꯅ ꯇꯧ ꯉꯝꯕ ꯃꯤꯅꯦ ꯃꯥꯅ ꯅꯣꯛꯐꯦ ꯇꯧꯔꯒ ꯅꯨꯄꯥ ꯄꯥꯈꯪꯁꯤꯡꯕꯨ ꯁꯨꯝꯅꯕ ꯐꯥꯅꯕ ꯍꯣꯠꯅꯔꯤꯕ ꯃꯗꯨ ꯅꯪꯗꯤ ꯈꯪꯂꯤꯔꯣꯏꯅꯦ ꯃꯤ ꯁꯨꯝ ꯅꯣꯛꯆꯕꯅꯤ ꯀꯩꯅꯣ ꯃꯥꯒꯤ ꯃꯤꯅꯣꯛꯇꯨꯗ ꯅꯨꯄꯥ ꯀꯌꯥ ꯑꯃꯒꯤ ꯃꯊꯃꯣꯏꯗꯤ ꯄꯪꯊꯔꯦꯅꯦ ꯌꯥꯝꯅ ꯇꯧꯍꯩꯗꯕ ꯊꯕꯛꯅꯤ ꯃꯗꯨ ꯃꯈꯣꯏꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯏꯕꯨꯡꯉꯣ ꯅꯪꯁꯨ ꯌꯥꯎꯔꯤꯕꯅꯤ ꯏꯔꯩꯃ ꯏꯃꯥꯅ ꯀꯔꯤ ꯈꯪꯗꯅ ꯑꯩꯕꯨ ꯆꯨꯝꯗ꯭ꯔꯣ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯏꯕꯨꯡꯉꯣ ꯋꯥꯈꯜ ꯈꯜꯂꯨ ꯅꯪ ꯅꯨꯄꯤꯁꯨ ꯅꯠꯇꯕ ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯁꯤꯡꯖꯨꯕꯨ ꯑꯗꯨꯛ ꯌꯥꯝꯅ ꯄꯥꯝꯅ ꯆꯥꯔꯤꯕ ꯍꯥ ꯀꯩꯅꯣ ꯏꯃꯥ ꯅꯨꯄꯥꯗꯤ ꯁꯤꯡꯖꯨꯒ ꯆꯥꯕ ꯌꯥꯗꯦ ꯀꯥꯏꯅ ꯍꯥꯏꯕ ꯂꯩꯕ꯭ꯔꯣ ꯍꯦꯟꯃꯜꯂꯦ ꯍꯥꯏꯕ ꯁꯤ ꯁꯤꯡꯖꯨꯁꯤ ꯇꯨꯃꯤꯟꯅ ꯆꯥꯎ
ꯊꯥꯒꯣꯏ ꯍꯦꯟꯅ ꯁꯥꯎꯅꯤꯡꯉꯤ ꯃꯥꯅ ꯔꯥꯙꯦꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯕ ꯋꯥꯐꯝꯗꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯉꯤ ꯁꯤꯡꯖꯨ ꯃꯌꯨꯝꯗꯨ ꯎꯕꯗ ꯍꯦꯟꯅ ꯁꯥꯎꯅꯤꯡꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏ ꯃꯥꯒꯤ ꯔꯥꯙꯦ ꯍꯥꯏꯕꯗꯨꯅ ꯌꯣꯟꯕ ꯁꯤꯡꯖꯨ ꯑꯗꯨꯕꯨ ꯑꯩꯅ ꯆꯥꯒꯗ꯭ꯔꯥ ꯍꯥ ꯀꯅꯥꯒꯤ ꯁꯤꯡꯖꯨ ꯂꯥꯛꯇꯅ ꯂꯪꯈꯤꯒꯦ ꯈꯪꯅꯤ ꯉꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯁꯨꯃꯥꯡꯗ ꯆꯠ ꯀꯨꯝꯊꯗꯨꯅ ꯃꯆꯥꯅꯨꯄꯥꯒꯤ ꯃꯈꯨꯠꯇꯒꯤ ꯁꯤꯡꯖꯨ ꯃꯌꯨꯝꯗꯨ ꯇꯥꯛ ꯃꯨꯟꯗꯨꯅ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯂꯥꯛꯇ ꯂꯪꯊꯣꯛꯈꯤ ꯑꯗꯨꯒ ꯍꯥꯏ ꯈꯪꯕ꯭ꯔꯥ ꯃꯥꯅ ꯄꯤꯕ ꯄꯣꯠ ꯑꯩꯅ ꯆꯥꯒꯗꯕ ꯅꯠꯇꯦ ꯑꯗꯨꯒ ꯏꯕꯨꯡꯉꯣ ꯅꯪꯁꯨ ꯃꯥꯒꯤ ꯄꯣꯠꯐꯝꯗꯅꯦ ꯃꯇꯧ ꯀꯛ ꯆꯪꯕ ꯌꯥꯔꯦ ꯁꯤꯡꯖꯨ ꯆꯥꯕꯁꯨ ꯌꯥꯔꯣꯏ ꯃꯥꯗꯣ ꯍꯜꯂꯛꯄꯤꯅꯤ ꯃꯥꯅ ꯅꯪꯕꯨ ꯐꯥꯅꯕ ꯍꯣꯠꯅꯩ ꯍꯥꯏꯕꯁꯦ ꯅꯪ ꯅꯁꯥꯅ ꯈꯪꯉꯣ ꯆꯠꯊꯣꯗ ꯀꯗꯥꯏꯗꯒꯤ ꯋꯥꯅꯣ ꯏꯁ 이때의 말하대는 아이고 파는 거니까 이마 어두구만 와도 마뚱 하라카누고 니는 다 그러고 나사이불라는 컨키니 아이는 하리바시야 아시액마니 니는 마기 말합니다 까리까리 니엄 강나라바니고 이마 난 까이놈 떠오르해 야드레바 싱주 하우버시 싸우나 더 원래비라가 액랑 도끼다 싸루는다 하yenkai 레로이바 얌다 asum nairemlaga mahak imungda sangki thagoina masilda haizahawi kayada ngamliba nupinu yengunya ado wai kanna aina mongna ganglamlabadubu karisu thawa sadana mana isanu pasida sinjuga yomlaga piraiba magise tawgyauna thawoina tawrineba aibu sitraduna thawoina tawribaneba aine kasine ko khoidausi chawalakani ko aibu magi botpamduda hekta satlaga khatnarasirane ꯈꯠꯅꯕꯁꯨ ꯑꯃꯨꯛ ꯃꯤꯒꯤ ꯃꯃꯥꯡꯗ ꯐꯖꯗꯦ ꯍꯥꯏꯅ ꯇꯧꯕꯅꯤꯅꯦ ꯑꯩꯁꯦ ꯃꯥꯅꯦ ꯃꯈꯥ ꯇꯥꯅ ꯍꯦꯛ ꯍꯦꯟꯖꯤꯜꯂꯛꯄꯗ ꯍꯜꯂꯛꯄꯤꯒꯤ ꯃꯁꯝꯗꯣ ꯁꯤꯟꯅꯅꯒ ꯐꯣꯏꯒꯗꯧꯕꯅꯤ ꯍꯦ ꯃꯥꯒꯨꯝꯕꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯕꯨ ꯐꯥꯅꯕ ꯍꯣꯠꯅꯕ ꯃꯇꯤꯛꯂꯣ ꯃꯄꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯤ ꯀꯔꯝꯕ ꯃꯃꯥ ꯑꯣꯏꯕꯤꯅ ꯃꯄꯥꯝꯗ ꯍꯜꯂꯛꯇꯨ ꯂꯩꯕꯤ ꯑꯃꯕꯨ ꯃꯆꯥꯒꯤ ꯅꯨꯄꯤ ꯃꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯕ ꯄꯥꯝꯒꯅꯤ ꯂꯩꯁꯥꯕꯤ ꯑꯅꯤꯈꯛ ꯂꯝꯕꯤꯗ ꯆꯠꯂꯤ ꯀꯨꯁꯨꯝꯅ ꯍꯥꯏ ꯍꯣꯏ ꯕꯦꯝꯃ ꯑꯩꯈꯣꯏꯗꯤ ꯁꯤꯠꯇ꯭ꯔꯕꯅꯤꯅ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯅꯪꯈꯣꯏ ꯊꯥꯗꯣꯏꯈꯣꯏꯒꯤ ꯅꯨꯄꯥ ꯎꯅꯕ ꯊꯣꯛꯄ ꯈꯨꯗꯤꯡꯗ ꯑꯗꯨꯝ ꯍꯦꯛ ꯌꯥꯎꯕ ꯍꯥꯏꯗꯨꯅꯤ ꯊꯣꯏꯕꯤꯅ ꯅꯣꯛꯃꯤ ꯅꯪ ꯑꯃ ꯏꯕꯦꯝꯃ ꯅꯨꯄꯥꯁꯨ ꯄꯥꯝ ꯑꯃ ꯁꯤꯜꯂꯦ ꯄꯥꯝꯗꯦ ꯅꯨꯡꯁꯤꯗꯦ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯌꯥꯗꯕ ꯍꯦꯛꯇ ꯀꯥꯟꯊꯣꯛꯄ ꯑꯗꯨꯒꯁꯨ ꯑꯃꯨꯛ ꯅꯨꯄꯥ ꯄꯥꯝꯃꯦ ꯍꯥꯏꯕ ꯅꯪꯒꯤ ꯅꯋꯥꯁꯦ ꯑꯩ ꯀꯔꯝꯕ ꯂꯧꯗꯣꯏꯅꯣ ꯍꯥꯏꯕ ꯈꯪꯖꯗ꯭ꯔꯦꯗ ꯑꯣ ꯑꯩꯅ ꯍꯥꯏꯗꯤ ꯃꯁꯛꯇꯨ ꯌꯥꯝ ꯐꯖꯕꯃꯛ ꯅꯠꯇ꯭ꯔꯁꯨ ꯍꯦꯛ ꯌꯦꯡꯕꯗ ꯑꯗꯨꯝ ꯌꯦꯡꯕ ꯌꯥꯕ ꯅꯨꯄꯥ ꯊꯣꯛꯄ ꯑꯃꯁꯨ ꯄꯥꯝꯕꯩ ꯋꯥꯅꯤ ꯅꯍꯥꯟꯃꯨꯛ ꯊꯥꯗꯣꯏꯅ ꯁꯦꯝꯈꯤꯕ ꯅꯨꯄꯥꯗꯨꯅ ꯀꯔꯝ ꯇꯧꯈ꯭ꯔꯕ ꯕꯦꯝꯃ ꯅꯪꯅ ꯈꯪꯗ ꯇꯧꯔꯤꯅꯤ ꯑꯗꯨꯕꯨ ꯅꯨꯄꯥꯅꯤ ꯀꯥꯏꯅ ꯃꯥꯒꯤ ꯃꯁꯛ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯃꯃꯤꯠ ꯑꯗꯨꯅ ꯃꯔꯣꯜ ꯑꯃ ꯈꯨꯔꯤꯕ ꯃꯃꯤꯡꯅꯒ ꯃꯤꯈꯨꯒ ꯀꯧꯔꯦ ꯀꯌꯥꯗꯤ ꯅꯣꯛꯅꯤꯡꯂꯦ ꯑꯩꯗꯤ ꯃꯅꯥꯇꯣꯟꯗꯨꯅ ꯆꯐꯨꯛ ꯆꯥꯎꯏꯃꯦ ꯌꯥꯃꯥꯡꯗꯨꯅꯅꯦ ꯌꯣꯝꯄꯥꯛꯅ ꯀꯩꯗꯧꯔꯨꯅꯤ ꯄꯨꯝꯅ ꯌꯦꯡꯕ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗꯤ ꯍꯥꯏ ꯀꯥꯟꯅꯗꯦ ꯕꯦꯝꯃ ꯌꯨꯃꯥꯏ ꯆꯦꯟꯕꯅꯤ ꯃꯥꯜꯂꯤꯁꯦ ꯊꯣꯏꯕꯤ ꯀꯨꯁꯨꯝꯅ ꯍꯥꯏꯔꯛꯄ ꯋꯥꯗꯨ ꯇꯥꯕꯗ ꯅꯣꯛꯇꯕ ꯉꯝꯗ꯭ꯔꯤ ꯅꯣꯛꯇꯨꯅ ꯍꯥꯏ ꯕꯦꯝꯃ ꯅꯪꯅ ꯍꯦꯛ ꯉꯥꯡꯊꯣꯔꯛꯄꯁꯤꯃꯀꯣ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯁꯤꯡꯖꯨ ꯌꯣꯟꯕꯤ ꯔꯥꯙꯦꯒꯤ ꯄꯣꯠꯐꯝ ꯃꯄꯥꯗꯨ ꯌꯧꯔꯦ ꯔꯥꯙꯦꯅ ꯅꯨꯄꯤ ꯂꯩꯁꯥꯕꯤ ꯑꯅꯤ ꯂꯥꯛꯄ ꯎꯕꯗꯨꯗ ꯅꯣꯛꯃꯤꯅ ꯀꯧꯁꯤꯜꯂꯤ ꯂꯩꯁꯥꯕꯤ ꯑꯅꯤ ꯅꯈꯣꯏ ꯑꯅꯤꯕꯨ ꯁꯤꯡꯖꯨ ꯆꯥꯕ ꯂꯥꯛꯏꯔꯣ ꯂꯥꯛꯑꯣ ꯆꯪꯉꯛ ꯁꯤꯗ ꯐꯝꯃꯨ ꯂꯥꯎꯁꯦ ꯅꯅꯝꯃ ꯁꯤꯡꯖꯨ ꯍꯥꯎꯅ ꯁꯦꯝꯕꯤꯒꯦ ꯆꯥꯔꯨ ꯂꯥꯛꯑꯣ ꯊꯝꯕꯒ ꯌꯥꯎꯏ ꯉꯁꯤꯗꯤ ꯀꯌꯥꯝ ꯍꯥꯎꯒꯦ ꯌꯦꯡꯉꯨ ꯃꯥꯒꯤ ꯃꯤꯀꯧ ꯊꯥꯒꯧ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯁꯤ ꯃꯤ ꯌꯥꯝꯅ ꯈꯣꯜꯂꯤ ꯑꯗꯨꯅ ꯃꯥꯒꯤ ꯁꯤꯡꯖꯨꯕꯨ ꯍꯦꯛꯇ ꯆꯥꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯍꯜꯂꯤ ꯀꯨꯁꯨꯝꯅ ꯈꯨꯝꯃꯤ ꯍꯣꯏ ꯏꯅꯝꯃꯒꯤ ꯁꯤꯡꯖꯨꯁꯦ ꯄꯨꯛ ꯄꯦꯟꯅ ꯆꯥꯒꯦ ꯍꯥꯏꯅ ꯂꯥꯛꯏꯅꯤ ꯂꯥꯛꯑꯣꯅꯦ ꯑꯗꯨꯗꯤ ꯃꯈꯣꯏ ꯑꯅꯤ ꯆꯪꯁꯤꯟꯗꯨꯅ ꯃꯐꯝ ꯆꯥꯅ ꯐꯝꯃꯤ ꯔꯥꯙꯦꯅ ꯃꯈꯣꯏ ꯑꯅꯤꯗ ꯌꯦꯡꯗꯨꯅ ꯍꯪꯉꯤ ꯀꯌꯥꯝ ꯆꯥꯒꯦꯕ ꯀꯌꯥꯒꯤ ꯁꯦꯝꯃꯧꯒꯦ ꯉꯥꯏꯍꯥꯛꯇ ꯉꯥꯏꯕꯤꯈꯣ ꯏꯅꯝꯃ ꯅꯨꯄꯥꯅ ꯂꯩꯒꯗꯕꯅꯤ ꯅꯨꯄꯥ ꯂꯥꯛꯇ꯭ꯔꯤ ꯅꯨꯄꯥ ꯂꯥꯛꯄ ꯉꯥꯏꯍꯥꯛꯇ ꯉꯥꯏꯈꯤꯒꯦ ꯍꯩꯃ ꯅꯈꯣꯏ ꯑꯅꯤꯒꯤꯁꯤꯗꯤ ꯀꯩꯅꯣ ꯇꯧꯕ ꯊꯣꯛꯂꯛꯂꯤꯕ ꯑꯣꯏꯔꯦ ꯍꯣꯏ ꯍꯥꯏꯇꯥꯔꯦ ꯏꯅꯝꯃ ꯐꯩꯗ ꯅꯅꯝꯃꯈꯣꯏꯁꯨ ꯀꯥꯜꯂꯛꯄ ꯅꯠꯇꯦꯗ ꯂꯩꯁꯥꯔꯤꯉꯩ ꯃꯇꯝꯗꯣ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯔꯩꯗ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯁꯨ ꯅꯈꯣꯏꯒꯨꯝꯅꯅꯦ ꯅꯨꯄꯥ ꯎꯅꯕ ꯊꯣꯛꯏꯅꯤ ꯀꯥꯏꯅ ꯌꯥꯝ ꯊꯣꯛꯂꯛꯏꯗ ꯏꯅꯝꯃꯁꯦ ꯍꯜꯂꯛꯇꯨ ꯂꯩ ꯍꯥꯏꯌꯦ ꯁꯤꯕꯨ ꯏꯄꯥꯝꯅ ꯍꯜꯂꯛꯇꯨꯅ ꯑꯩ ꯍꯧꯖꯤꯛ ꯂꯩꯔꯤꯕꯅꯤ ꯏꯕꯦꯝ ꯃꯆꯥ ꯃꯊꯣꯡ ꯆꯥꯗꯕ ꯅꯨꯄꯥ ꯑꯃꯗ ꯄꯨꯟꯁꯤ ꯑꯁꯦ ꯍꯦꯛ ꯃꯩ ꯊꯨꯡꯂꯨꯗꯅ ꯏꯔꯥꯏꯕꯛ ꯑꯁꯤ ꯊꯤꯔꯦ ꯑꯁ ꯀꯔꯤ ꯀꯥꯟꯗꯅꯣ ꯍꯥꯏꯗꯅ ꯏꯄꯥꯝꯁꯤꯗ ꯍꯜꯂꯛꯇꯨꯅ ꯑꯣꯏꯅ ꯍꯦꯛ ꯂꯩꯔꯕꯅꯤ ꯑꯗꯨꯅꯅꯦ ꯑꯩꯅ ꯅꯈꯣꯏꯗ ꯍꯥꯏꯒꯗꯧ ꯋꯥꯗꯤ ꯂꯩꯁꯥꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯐꯕ ꯊꯤꯌꯨ ꯍꯥꯏꯔꯤꯁꯤꯅꯤ ꯅꯨꯄꯥ ꯃꯁꯛ ꯐꯖꯕꯅ ꯍꯌꯦꯡ ꯇꯨꯡꯗ ꯈꯛ ꯌꯥꯔꯛꯇꯕꯅꯤꯀꯣ ꯋꯥꯐꯝ ꯑꯁꯤ ꯇꯥꯔꯒ ꯊꯣꯏꯕꯤꯅ ꯀꯨꯁꯨꯝꯗ ꯍꯥꯏ ꯇꯥꯔꯕ꯭ꯔꯥ ꯅꯨꯄꯤ ꯏꯅꯝꯃꯅ ꯍꯥꯏꯔꯤꯁꯦ ꯁꯛ ꯐꯖꯕꯅ ꯌꯥꯄꯣꯟꯇꯦ ꯍꯥꯏꯔꯤꯁꯦ ꯑꯁꯤ ꯇꯥꯔ ꯀꯩꯗꯧꯔꯒꯦ ꯑꯗꯨꯅ ꯅꯪꯁꯨꯅꯦ ꯇꯥꯃꯤ ꯈꯨꯗꯣ ꯑꯗꯨ ꯑꯣꯏꯅ ꯃꯥꯒ ꯑꯗꯨꯝ ꯅꯨꯡꯁꯤꯅꯔꯣ ꯍꯥꯏꯕ ꯆꯠꯊꯣꯗ ꯃꯥꯒꯤ ꯃꯃꯤꯡꯗꯣ ꯅꯪ ꯑꯩꯉꯣꯟꯗ ꯄꯜꯂꯛꯀꯅꯨ ꯍꯥꯏꯁꯤꯅꯤ ꯑꯃꯨꯛ ꯍꯟꯅ ꯄꯜꯂꯛꯀꯅꯨ ꯍꯩꯃ ꯃꯇꯥꯝꯅꯤ ꯅꯪꯗꯤ ꯔꯥꯙꯦꯅ ꯍꯪꯉꯤ
ꯅꯠꯇꯦ ꯏꯕꯦꯝꯃ ꯅꯪꯕꯨ ꯅꯨꯄꯥꯒ ꯀꯣꯏꯗ꯭ꯔꯣ? ꯏꯅꯝꯃ ꯀꯣꯏꯗꯦꯗ. ꯃꯩꯇ꯭ꯔꯕꯥꯛ ꯑꯁꯤꯗ ꯋꯥꯌꯣꯡ ꯆꯥꯕ ꯅꯨꯄꯥꯒ ꯑꯃꯠꯇ ꯂꯩꯇ꯭ꯔ ꯃꯥꯜꯂꯤ. ꯏ ꯀꯩꯅꯣꯅꯦ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨꯕꯣ? ꯊꯣꯏꯕꯤꯅ ꯍꯣꯏ ꯏꯅꯝꯃ ꯇꯨ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯄꯨꯔꯥ ꯃꯤ ꯃꯑꯣꯡ ꯑꯃꯅꯤ. ꯅꯨꯄꯥꯁꯨ ꯐꯪꯗꯦ ꯍꯥꯏꯅꯤ. ꯁꯦꯝꯕꯤꯔꯒꯅ ꯄꯥꯝꯃꯤ ꯄꯥꯝꯗꯦꯅ ꯑꯃꯨꯛꯅꯦ ꯇꯨꯀꯥ ꯇꯨꯀꯤ ꯊꯤꯔ ꯂꯩꯗꯣꯏꯕ. ꯑꯩꯒꯤ ꯋꯥꯗꯤ ꯏꯕꯦꯝꯃ ꯆꯤꯜꯍꯥꯎ ꯌꯥꯝꯅ ꯊꯤꯒꯅꯨ ꯍꯥꯏꯔꯤꯕꯁꯤꯅꯤꯀꯣ. ꯅꯨꯄꯥꯗ ꯆꯤꯜꯍꯥꯎ ꯌꯥꯝꯅ ꯊꯤꯔꯒ ꯀꯩꯁꯨ ꯀꯥꯟꯅꯔꯣꯏꯗꯕꯅꯤ. ꯍꯥꯏꯕ ꯉꯥꯡꯕ ꯑꯃ ꯏꯇꯥ ꯇꯥꯗꯦꯕ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ. ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯅꯨꯄꯥ ꯂꯥꯛꯄ ꯉꯥꯏꯔꯝꯕꯅꯤ. ꯁꯂꯥꯏꯔꯦꯟꯁꯨ ꯃꯇꯥꯎ ꯑꯃꯒ ꯄꯨꯟꯅ ꯍꯦꯛ ꯂꯥꯛꯏ. ꯔꯥꯙꯦꯒꯤ ꯁꯤꯡꯖꯨ ꯄꯣꯠꯐꯝ ꯑꯗꯨꯗ ꯊꯣꯏꯕꯤ ꯍꯣꯏ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯦ. ꯁꯂꯥꯏꯔꯦꯟꯅ ꯍꯥꯏ, ꯊꯣꯏꯕꯤ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯅꯪꯕꯨ ꯉꯥꯏꯕ? ꯂꯥꯛꯄꯗ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ, ꯁꯥꯎꯕ ꯌꯥꯗꯦꯀꯣ? ꯁꯥꯎꯗꯦꯗ. ꯀꯨꯁꯨꯝꯅ ꯍꯦꯛ ꯌꯦꯡꯈꯠꯂꯤ. ꯊꯣꯏꯕꯤꯒ ꯈꯪꯅꯕ ꯅꯨꯄꯥ ꯑꯗꯨꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯅꯨꯄꯥꯗꯨ ꯍꯦꯛ ꯎꯏ. ꯃꯥꯅ ꯃꯁꯛ ꯈꯪꯕ ꯅꯨꯄꯥꯅꯤ. ꯃꯃꯤꯡꯅ ꯃꯤꯠꯈꯨ. ꯍꯧꯖꯤꯛꯇ ꯃꯈꯣꯏ ꯑꯅꯤ ꯂꯥꯛꯄꯗ ꯃꯥꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕꯗ ꯉꯥꯏꯔꯤꯕꯅꯤ. ꯃꯗꯨ ꯌꯦꯡꯗꯨꯅ ꯃꯄꯨꯛꯅꯤꯡꯗ ꯍꯥꯏꯖꯩ, ꯀꯩꯅꯣ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯅ ꯀꯗꯣꯝꯗꯩꯅꯣ ꯁꯂꯥꯏꯔꯦꯟꯒ ꯑꯃꯨꯛ ꯄꯨꯟ ꯂꯥꯛꯃꯤꯟꯅꯔꯤꯕꯁꯤꯕꯣ? ꯃꯥꯒ ꯇꯤꯟꯅꯕ ꯖꯥꯠꯂꯥ? ꯊꯣꯏꯕꯤꯅꯁꯨ ꯃꯤꯠꯈꯨꯕꯨ ꯍꯥꯟꯅ ꯃꯁꯛ ꯈꯪꯉꯤ. ꯃꯥꯕꯨ ꯎꯕꯗ ꯀꯨꯁꯨꯝꯅ ꯌꯦꯡꯗꯨꯅ ꯇꯞꯅ ꯍꯥꯏ, ꯀꯨꯁꯨꯝ ꯅꯪꯒꯤ ꯇꯥꯃꯤꯈꯨ ꯂꯥꯛꯏꯍꯦ. ꯅꯨꯄꯤ ꯅꯪ ꯇꯨꯃꯤ ꯂꯩꯖꯧꯀꯣ. ꯔꯥꯙꯦ ꯃꯃꯤꯠꯇꯨꯅ ꯅꯨꯄꯥ ꯑꯅꯤꯗꯨꯗ ꯌꯦꯡꯉꯤ. ꯅꯨꯄꯥ ꯑꯅꯤꯗꯨꯒꯤ ꯃꯅꯨꯡꯗ ꯅꯨꯄꯥ ꯃꯁꯥ ꯈꯔ ꯐꯕ ꯁꯂꯥꯏꯔꯦꯟ ꯑꯗꯨꯕꯨ ꯎꯕꯗ ꯃꯥꯗꯤ ꯃꯤꯠꯐꯝ ꯍꯣꯡꯕ ꯉꯝꯗꯦ. ꯃꯊꯃꯣꯏꯗꯨ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯖꯩ. ꯃꯄꯨꯛꯅꯤꯡꯗꯨꯗ ꯍꯥꯏꯖꯩ, ꯊꯣꯏꯕꯤꯒꯤ ꯅꯨꯄꯥ ꯍꯥꯏꯕꯗꯣ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯀꯔꯝꯕ ꯑꯣꯏꯔꯤꯒꯕ? ꯃꯁꯤꯒꯤ ꯅꯨꯄꯥ ꯃꯁꯛ ꯐꯖꯕꯁꯦ ꯃꯥ ꯑꯣꯏꯔꯝꯗ꯭ꯔꯕꯗꯤ ꯐꯅꯤꯗ. ꯀꯩꯅꯣ ꯁꯤꯒꯤ ꯅꯨꯄꯥꯁꯤꯒꯤ ꯃꯁꯛꯁꯤꯕꯨ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ? ꯑꯁꯨꯛ ꯐꯖꯕ ꯔꯥꯙꯦ ꯑꯩꯗꯤ ꯄꯨꯡꯉꯥꯎ ꯉꯥꯎꯔꯦ ꯍꯥꯏꯕꯅꯤ. ꯃꯤꯈꯨꯗꯤ ꯀꯨꯁꯨꯝꯗ ꯀꯨꯐꯦꯠ ꯀꯥꯐꯦꯠ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ. ꯀꯨꯁꯨꯝ ꯃꯥꯗꯤ ꯃꯤꯈꯨ ꯎꯕꯗ ꯍꯩꯅꯗꯕꯅ ꯂꯣꯏꯔꯦ. ꯍꯧꯒꯠꯇꯨꯅ ꯆꯠꯅꯤꯡꯕ ꯍꯥꯏꯕꯗꯨ ꯍꯦꯛ ꯑꯣꯏꯔꯦ ꯃꯍꯥꯛ. ꯔꯥꯙꯦ ꯅꯨꯄꯥꯗꯨꯗ ꯌꯦꯡꯗꯨꯅ ꯍꯥꯏ, ꯏꯕꯨꯡꯉꯣ ꯂꯦꯞꯇꯨꯅ ꯑꯗꯨꯝ ꯂꯩꯔꯦꯅꯤ, ꯐꯝꯃꯨꯁꯤ ꯁꯣꯝꯗ. ꯍꯣꯏ ꯏꯇꯩꯃ. ꯃꯈꯣꯏ ꯑꯅꯤ ꯆꯪꯁꯤꯟꯗꯨꯅ ꯐꯝꯃꯤ. ꯃꯤꯈꯨꯅ ꯍꯥꯏ, ꯏꯇꯩꯃ ꯑꯩꯈꯣꯏꯒꯤ ꯁꯤꯡꯖꯨ ꯁꯦꯝꯕꯤꯔꯛꯑꯣ. ꯍꯣꯏ ꯍꯣꯏ. ꯔꯥꯙꯦ ꯅꯣꯛꯐꯦ ꯇꯧꯔꯒ ꯁꯤꯡꯖꯨ ꯁꯦꯝꯅꯕ ꯍꯣꯠꯅꯩ. ꯁꯂꯥꯏꯔꯦꯟꯅ ꯍꯥꯏ, ꯏꯇꯥꯎ ꯃꯤꯈꯨꯒ ꯄꯨꯟꯅ ꯍꯦꯛ ꯂꯥꯛꯑꯕ? ꯃꯤꯈꯨꯅ ꯑꯩꯁꯨ ꯌꯥꯎꯖꯔꯛꯏ. ꯀꯨꯁꯨꯝꯅ ꯊꯣꯛ ꯍꯥꯏ, ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ? ꯂꯥꯛꯀꯅꯨ ꯌꯥꯗ꯭ꯔꯣ? ꯀꯩꯅꯣ ꯍꯥꯏꯗꯨꯕꯣ? ꯀꯩꯅꯣꯅꯦ? ꯀꯔꯤ ꯇꯧꯕ ꯂꯥꯛꯄꯤꯔꯤꯅꯣꯕ? ꯅꯪ ꯌꯥꯎꯔꯝꯒꯅꯤ ꯈꯟꯗꯨꯅ ꯊꯣꯏꯅ ꯂꯥꯛꯏꯅꯤ ꯀꯩꯅꯣ. ꯊꯣꯏꯕꯤꯅ ꯀꯨꯁꯨꯝꯗ ꯇꯞꯅ, ꯀꯨꯁꯨꯝ ꯅꯪꯕꯨ ꯀꯩꯅꯣꯃꯤ ꯃꯁꯛꯁꯦ ꯅꯨꯡꯁꯤꯗꯕ? ꯔꯥꯙꯦꯅ ꯍꯪꯉꯤ, ꯁꯤꯡꯖꯨꯁꯤꯕꯨ ꯃꯣꯔꯣꯛ ꯀꯌꯥꯝ ꯁꯥꯍꯜꯂꯨ ꯍꯥꯏꯕꯅꯣ? ꯃꯤꯠꯈꯨꯅ, ꯈꯔ ꯌꯥꯝ ꯁꯥꯍꯟꯕꯤꯔꯣ ꯏꯇꯩꯃ. ꯑꯩꯈꯣꯏ ꯀꯨꯁꯨꯝꯗꯤ ꯃꯣꯔꯣꯛ ꯁꯥꯕ ꯌꯥꯝ ꯄꯥꯝꯖꯕꯅꯤ. ꯀꯨꯁꯨꯝꯅ ꯍꯦꯟꯅ ꯁꯥꯎꯅꯤꯡꯗꯨꯅ, ꯍꯦ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯣ? ꯑꯩꯈꯣꯏ ꯀꯨꯁꯨꯝ ꯀꯥꯏꯅ ꯑꯩꯁꯤꯕꯨ ꯅꯪꯒꯤꯔꯣ? ꯑꯣꯏꯗꯧꯔꯕꯅꯤ ꯀꯩꯅꯣ ꯅꯪꯁꯦ ꯑꯩꯒꯤ. ꯃꯆꯤꯟꯁꯤ ꯌꯦꯡꯉꯨꯅꯦ. ꯍꯦ ꯃꯤꯈꯨꯕ ꯍꯥꯏꯁꯤꯅꯤ. ꯍꯥꯎꯅꯦ ꯃꯤ ꯀꯌꯥ ꯎꯁꯤꯠꯇ꯭ꯔꯤꯅꯤ ꯌꯦꯡꯉꯨꯅꯦ. ꯔꯥꯙꯦ ꯃꯈꯣꯏꯒꯤ ꯃꯇꯧ ꯑꯗꯨꯗ ꯍꯥꯏꯖꯩ, ꯀꯩꯅꯣꯅꯦ ꯁꯤꯒꯤ ꯅꯨꯄꯥꯁꯤ ꯀꯣꯏꯅꯔꯤꯕꯁꯤ ꯊꯣꯏꯕꯤ ꯑꯣꯏꯔ ꯃꯥꯜꯂꯦ. ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯗꯤ? ꯑꯁ ꯇꯟꯖꯩꯗ. ꯑꯩꯅꯗꯤ ꯃꯁꯛ ꯑꯁꯦ ꯐꯖꯩ ꯀꯥꯏꯅ ꯈꯜꯂꯨꯔꯤ. ꯀꯃꯥꯏꯅ ꯇꯧꯅꯤ? ꯁꯤꯡꯖꯨ ꯁꯦꯝꯕ ꯂꯣꯏꯔꯗꯨꯅ, ꯁꯤꯡꯖꯨ ꯁꯦꯝꯕ ꯂꯣꯏꯔꯦ, ꯁꯤꯗ ꯂꯩꯔꯦ ꯍꯥꯏꯔꯒ ꯊꯝꯃꯤ. ꯊꯨꯝ ꯃꯣꯔꯣꯛꯇꯣ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯣ. ꯍꯣꯏ ꯏꯇꯩꯃ. ꯃꯤꯠꯈꯨꯅ, ꯀꯨꯁꯨꯝ ꯌꯥꯝ ꯆꯥꯁꯤꯟꯖꯅꯨꯀꯣ, ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯂꯝꯖꯦꯜ ꯑꯃꯨꯛ ꯆꯦꯟꯅꯅꯤ. ꯍꯣꯏ ꯆꯦꯟꯅꯤ, ꯆꯦꯟꯅꯕ ꯃꯌꯥꯝ ꯆꯥꯅꯤ. ꯅꯪꯅ ꯊꯧꯔꯣ. ꯅꯪ ꯆꯥꯖꯅꯨꯗ. ꯊꯣꯏꯕꯤꯅ, ꯏꯇꯥ ꯅꯪ ꯁꯤꯃꯀꯣ ꯂꯦꯞꯆꯗꯦ. ꯁꯤ ꯇꯨꯃꯤꯟꯅ ꯆꯥꯔꯣ. ꯃꯈꯣꯏ ꯁꯤꯡꯖꯨ ꯆꯥꯏ. ꯃꯤꯈꯨꯗꯤ ꯃꯃꯤꯠꯇꯨꯅ ꯐꯠꯂꯞ ꯀꯨꯁꯨꯝꯗ ꯌꯦꯡꯉꯤ. ꯔꯥꯙꯦꯅ ꯂꯣꯟꯅ ꯁꯂꯥꯏꯔꯦꯜꯗ ꯌꯦꯡꯉꯤ. ꯁꯂꯥꯏꯔꯦꯜꯅ ꯊꯣꯏꯕꯤꯗ ꯍꯥꯏ, ꯑꯩꯈꯣꯏ ꯏꯕꯥꯏꯒ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯂꯥꯡꯄꯩꯗ ꯆꯠꯂꯨꯕ ꯇꯥꯔꯦ. ꯑꯩ ꯊꯕꯛ ꯑꯃꯒꯤꯅꯤ, ꯆꯠꯇꯕ ꯌꯥꯗ꯭ꯔꯕ. ꯁꯤꯒꯤ ꯋꯥꯁꯦ ꯍꯥꯏꯒꯦꯅ ꯑꯩ ꯂꯥꯛꯄꯅꯤ. ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯔꯛꯀꯗꯕꯅꯣ ꯍꯥꯏꯁꯦ? ꯌꯥꯝꯗ꯭ꯔꯕꯗ ꯊꯥꯈꯥꯏꯃꯨꯛꯇꯤ ꯑꯣꯏꯒꯗꯧ ꯃꯥꯜꯂꯤ. ꯑꯁ ꯅꯪ ꯆꯠꯈ꯭ꯔꯕꯗꯤ ꯅꯪ ꯑꯩ ꯎꯅꯕꯁꯨ ꯐꯪꯂꯔꯣꯏꯀꯣ. ꯑꯩꯅ ꯍꯦꯟꯅ ꯆꯠꯅꯤꯡꯕꯖꯥꯠ ꯅꯠꯇꯦꯗ. ꯎꯄꯥꯏ ꯂꯩꯇꯦ. ꯀꯨꯏꯕꯨꯗꯤ ꯀꯨꯏꯒꯗꯕ ꯅꯠꯇꯦ. ꯔꯥꯙꯦꯅ ꯅꯣꯛꯃꯤ ꯍꯥꯏ, ꯏꯕꯨꯡꯉꯣ ꯏꯇꯩꯃꯒꯤ ꯁꯤꯡꯖꯨꯒꯤ ꯃꯍꯥꯎꯗꯨꯕꯨ ꯀꯔꯝ ꯇꯧꯕꯒꯦ? ꯆꯥꯕꯕꯨ ꯌꯥꯕ꯭ꯔꯣ? ꯏꯇꯩꯃ ꯌꯥꯝꯅ ꯍꯥꯎꯏꯗ. ꯑꯗꯣ ꯅꯪꯒꯤ ꯃꯤꯡꯕꯨ ꯀꯔꯤ ꯀꯧꯕꯒꯦ? ꯑꯩꯒꯤꯔꯣ ꯍꯥꯏꯁꯦ? ꯍꯣꯏꯅꯦ, ꯀꯔꯤ ꯃꯤꯡ ꯀꯧꯕ? ꯁꯂꯥꯏꯔꯦꯜ ꯀꯧꯏ. ꯁꯂꯥꯏꯔꯦꯜ ꯍꯥꯏꯕ? ꯌꯨꯝꯗꯤ ꯀꯗꯥꯏꯗꯒꯤꯅꯣ? ꯑꯁꯨꯝ ꯍꯦꯛ ꯊꯪꯂꯛꯄꯁꯤꯗ ꯁꯂꯥꯏꯔꯦꯜ ꯃꯁꯥꯗꯣ ꯍꯩꯅꯗꯕ ꯐꯥꯎꯕꯒꯨꯝ ꯇꯧꯏ. ꯊꯣꯏꯕꯤꯅ ꯍꯥꯏꯖꯩ, ꯀꯩꯅꯣ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯅ ꯃꯉꯣꯟꯗ ꯍꯪꯂꯤꯕꯁꯤꯕꯣ? ꯃꯃꯤꯡꯒ ꯍꯪꯂꯗꯅ. ꯔꯥꯙꯦꯅ, ꯏꯇꯩꯃꯁꯦ ꯅꯪꯉꯣꯟꯗ ꯋꯥ ꯑꯃ ꯁꯨꯝ ꯍꯥꯏꯅꯤꯡꯕ. ꯅꯪꯕꯨ
ꯁꯣꯝꯗꯒ ꯏꯔꯥꯛ ꯂꯥꯛꯇꯕ꯭ꯔꯣ? ꯊꯣꯏꯕꯤꯅ ꯏꯅꯝꯃꯒꯤ ꯋꯥꯗꯨꯕꯨ ꯀꯩꯁꯨ ꯅꯠꯇꯦꯗ. ꯊꯣꯏꯕꯤꯅ ꯁꯥꯂꯥꯏꯔꯦꯜꯗ ꯌꯦꯡꯗꯨꯅ ꯇꯥꯁꯂꯥꯏ ꯆꯠꯂꯁꯤꯔꯥ? ꯍꯣꯏ ꯍꯣꯏ. ꯃꯤꯈꯨꯅ ꯀꯩꯅꯣ ꯆꯠꯂꯁꯤꯕꯣ? ꯐꯝꯕ ꯀꯨꯏꯗ꯭ꯔꯤ ꯀꯩꯅꯣ. ꯁꯤꯡꯖꯨ ꯆꯥꯕꯁꯨ ꯂꯣꯏꯗ꯭ꯔꯤ. ꯑꯩꯗꯤ ꯁꯤꯡꯖꯨꯁꯦ ꯐꯅ ꯑꯗꯨꯝ ꯍꯥꯎꯔꯤ. ꯑꯩꯈꯣꯏꯕꯨ ꯁꯨꯝ ꯌꯦꯡꯂꯒ ꯁꯤꯡꯖꯨ ꯆꯥꯕꯒꯤ ꯃꯍꯥꯎꯁꯤꯗꯤ ꯀꯩꯗ ꯍꯥꯏꯔꯨꯔꯅꯤ? ꯅꯪ ꯌꯥꯝ ꯄꯛꯂꯛꯇ꯭ꯔꯦꯀꯣ. ꯑꯩ ꯊꯣꯏꯕꯤ ꯂꯥꯎ ꯆꯠꯂꯁꯤ ꯍꯥꯏꯔꯒ ꯄꯨꯛ ꯍꯧꯒꯠꯂꯤ ꯃꯤꯈꯨꯅ. ꯑꯁꯦꯡꯀꯤ ꯈꯒꯣꯠꯈꯤ. ꯑꯩꯅ ꯁꯨꯝ ꯐꯥꯒꯤ ꯇꯧꯕꯅꯤ. ꯐꯝꯊꯈꯨ ꯆꯥꯈꯤꯁꯤ. ꯀꯨꯁꯨꯝ ꯆꯠꯄ ꯍꯧꯏ. ꯊꯣꯏꯕꯤꯁꯨ ꯍꯧꯒꯠꯇꯨꯅ ꯊꯣꯛꯏ. ꯁꯥꯂꯥꯏꯔꯦꯜꯅ ꯁꯦꯜ ꯄꯤꯔꯝꯃꯤ. ꯏꯇꯩꯃ ꯁꯦꯜꯁꯤ ꯂꯩꯔꯤ. ꯌꯥꯔꯦ. ꯑꯗꯨ ꯅꯪꯅꯦ ꯅꯨꯡꯇꯤꯒꯤꯃꯛ ꯅꯠꯇ꯭ꯔꯕꯁꯨ ꯃꯔꯛ ꯃꯔꯛꯇ ꯅꯇꯩꯃꯒꯤ ꯄꯣꯠꯐꯝꯁꯤꯗ ꯁꯤꯡꯖꯨ ꯆꯥꯕꯗꯤ ꯂꯥꯛꯎꯀꯣ. ꯍꯣꯏ ꯏꯇꯩꯃ. ꯍꯥꯏꯗ ꯌꯥꯗ꯭ꯔꯗꯨꯅ ꯍꯣꯏ ꯍꯥꯏꯔꯝꯂꯒ ꯃꯈꯣꯏꯅꯤꯁꯨ ꯍꯧꯒꯠꯇꯨꯅ ꯊꯣꯛꯏ. ꯔꯥꯙꯦꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯩꯒꯤ ꯃꯤꯅꯣꯛ ꯑꯁꯤꯗ ꯃꯁꯤꯒꯤ ꯄꯥꯈꯪ ꯑꯁꯤꯕꯨ ꯉꯥꯎꯔꯝꯂꯣꯏꯗ꯭ꯔꯅꯦ? ꯉꯥꯎꯔꯝꯅꯤꯗ. ꯑꯩꯒꯤ ꯃꯤꯅꯣꯛꯇ ꯉꯥꯎꯗꯕ ꯅꯨꯄꯥ ꯑꯝꯇ ꯂꯩꯕ ꯅꯠꯇꯦ. ꯁꯣꯏꯗꯅ ꯃꯥ ꯑꯩꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯀꯅꯦꯕ. ꯑꯩꯅ ꯎꯔꯛꯄ ꯊꯦꯡꯅꯔꯛꯄ ꯅꯨꯄꯥ ꯄꯥꯈꯪ ꯃꯌꯥꯝꯗꯒꯤ ꯃꯁꯤꯕꯨꯅ ꯍꯦꯟꯕꯒꯨꯝ ꯇꯧꯏ. ꯑꯩ ꯃꯁꯤꯃ ꯂꯩꯕꯥꯛ ꯆꯥꯡ ꯌꯦꯡꯅꯕ ꯍꯣꯠꯅꯔꯒꯦ. ꯊꯣꯏꯕꯤꯒ ꯃꯈꯣꯏꯅꯤ ꯅꯨꯡꯁꯤꯅꯔꯤꯕꯁꯦ ꯃꯁꯤ ꯍꯥꯟꯅ ꯊꯨꯒꯥꯏꯔꯕ. ꯂꯝꯕꯤꯗ ꯆꯠꯅ ꯊꯣꯏꯕꯤꯅ ꯍꯥꯏ. ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯗꯣ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯃ ꯏꯇꯧ ꯇꯧꯏ. ꯃꯇꯨꯡ ꯃꯅꯥꯎ ꯃꯥꯒꯤ ꯆꯪꯕꯒ ꯌꯥꯗ꯭ꯔꯦ. ꯁꯂꯥꯏꯔꯦꯜꯅ ꯈꯨꯝꯃꯤ. ꯍꯣꯏꯅꯦ ꯃꯑꯣꯡ ꯃꯇꯧ ꯑꯃ ꯏꯇꯧ ꯇꯧꯏꯕ. ꯑꯩꯁꯨ ꯍꯩꯅꯗ꯭ꯔꯤꯅꯤ. ꯍꯌꯦꯡꯈꯩꯗꯤ ꯎꯅꯔꯁꯨ ꯀꯗꯥꯏꯅꯣ ꯑꯣꯏꯅ ꯎꯅꯔꯁꯤ. ꯅꯪꯅ ꯑꯗꯨꯗ ꯉꯥꯏꯔꯝꯂꯒ. ꯉꯥꯏꯖꯔꯣꯏ ꯃꯇꯨꯡꯗꯩꯗꯤ. ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯨ ꯑꯁꯨꯝ ꯍꯩꯊꯈ꯭ꯔꯤ. ꯔꯥꯙꯦ ꯁꯤꯡꯖꯨ ꯈꯔ ꯌꯣꯜꯂꯕ ꯇꯨꯡꯅꯤ. ꯀꯥꯟꯅꯔꯣꯏ ꯍꯟꯕ ꯇꯥꯕꯅꯤ. ꯄꯣꯠ ꯆꯩꯁꯦ ꯑꯃꯨꯛꯇ ꯂꯣꯏꯁꯤꯟꯈꯤꯒꯦ. ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩꯗ ꯌꯨꯝꯗ ꯀꯨꯝꯍꯧꯔꯒꯦ ꯍꯥꯏꯗꯨꯅ ꯃꯄꯣꯠ ꯃꯆꯩ ꯂꯣꯏꯁꯤꯟꯕ ꯍꯧꯏ. ꯁꯣꯝꯗꯅ ꯌꯨꯝ ꯑꯗꯨꯗ ꯈꯣꯡꯕ ꯂꯥꯛꯇꯨꯅ ꯐꯝꯗꯨꯅ ꯂꯩꯔꯤ. ꯀꯦꯇꯨꯀꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ. ꯀꯦꯇꯨꯀꯤꯅ ꯍꯜꯂꯛꯄ ꯃꯇꯝꯗꯤ ꯑꯣꯏꯔꯕꯅꯤ. ꯉꯥꯏꯍꯥꯛ ꯉꯥꯏꯔꯣ ꯏꯕꯨꯡꯉꯣ. ꯃꯥ ꯍꯜꯂꯛꯇ꯭ꯔꯤ ꯐꯥꯎꯕ ꯑꯗꯨꯝ ꯍꯦꯛ ꯉꯥꯏꯔꯒꯦ ꯑꯩ. ꯍꯣ ꯑꯗꯨꯅꯕꯨ ꯐꯔꯕꯖꯥꯠꯅꯤ. ꯏꯕꯨꯡꯉꯣ ꯌꯥꯔꯕꯗꯤ ꯅꯪꯅꯦ ꯃꯥꯕꯨ ꯑꯗꯨꯝ ꯄꯨꯈ꯭ꯔꯣꯀꯣ ꯉꯁꯤ. ꯃꯁꯤꯅ ꯁꯤꯗ ꯍꯜꯂꯛꯇꯨ ꯂꯩꯕꯁꯦ ꯃꯃꯥ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯂꯩꯇꯥꯐꯝ ꯑꯃ ꯏꯈꯪ ꯈꯪꯖꯗꯦ. ꯃꯥꯅꯒ ꯃꯔꯣꯜ ꯑꯃ ꯏꯔꯥꯡ ꯄꯨꯕꯅꯦ. ꯑꯃꯨꯛ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯀꯗ꯭ꯔꯥ ꯍꯥꯏꯗꯅ ꯊꯋꯥꯏ ꯑꯃ ꯋꯥꯔꯤꯕ. ꯃꯥꯅ ꯈꯔꯒ ꯂꯝ ꯀꯦꯠꯂꯤ. ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯨ ꯃꯥꯅ ꯑꯝꯇ ꯇꯥꯕꯤꯕ ꯅꯠꯇꯦ. ꯌꯨꯝꯗ ꯂꯩꯕ ꯅꯨꯡꯉꯥꯏꯇꯦ. ꯑꯩꯁꯦ ꯃꯥꯅ ꯍꯥꯏꯕ ꯏꯟꯗꯦ ꯍꯥꯏꯗꯅ ꯍꯦꯛꯇ ꯆꯠꯈ꯭ꯔꯤꯕꯅꯦꯃꯤ. ꯑꯗꯨꯒ ꯁꯤꯗ ꯁꯨꯝ ꯂꯩꯈ꯭ꯔꯤꯕ. ꯑꯩꯁꯨ ꯁꯥꯎꯅꯤꯡꯂꯗꯅ ꯃꯥꯕꯨ ꯀꯧꯔꯣꯏ ꯍꯥꯏꯗꯨꯅ ꯅꯨꯃꯤꯠ ꯈꯔꯅꯤꯁꯦ ꯂꯩꯊꯣꯛꯂꯨꯔꯦ. ꯅꯌꯥꯅ ꯃꯇꯝ ꯆꯥꯅ ꯃꯥꯕꯨ ꯀꯧꯕ ꯂꯥꯛꯈꯤꯗꯦ ꯍꯥꯏꯗꯨꯅ ꯅꯌꯥꯕꯨ ꯁꯥꯎꯕꯤꯒꯅꯨꯀꯣ. ꯁꯥꯎꯗꯦ ꯏꯕꯨꯡꯉꯣ. ꯏꯃꯥꯅꯦ ꯀꯔꯤꯁꯨ ꯍꯦꯛ ꯁꯥꯎꯗꯦꯀꯣ. ꯌꯦꯡꯉꯣꯏ ꯅꯪꯅ ꯑꯃꯨꯛ ꯃꯥꯕꯨ ꯀꯧꯕ ꯂꯥꯛꯂꯤꯕꯁꯦ ꯌꯥꯝꯅ ꯐꯔꯕꯅꯤ. ꯍꯧꯖꯤꯛꯇꯤ ꯅꯈꯣꯏꯅꯤ ꯌꯨꯝ ꯍꯥꯏꯕꯗꯨ ꯄꯥꯜꯂꯕꯅꯤ. ꯁꯨꯃꯥꯏꯅ ꯈꯥꯏꯕꯨꯡ ꯂꯩꯕꯒꯤ ꯐꯤꯕꯝꯁꯦ ꯏꯃꯥꯗꯤ ꯌꯥꯝ ꯄꯥꯝꯖꯗꯦ. ꯃꯤꯅ ꯐꯠꯇꯅ ꯋꯥ ꯍꯦꯛꯇ ꯉꯥꯡꯅꯈꯤꯗꯣꯏꯕ. ꯑꯗꯨꯒꯤ ꯁꯔꯨꯛꯅꯦ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯅꯕ ꯍꯣꯠꯅꯧ. ꯍꯣꯏ ꯏꯃꯥ. ꯊꯣꯡꯒꯥꯜꯂꯣꯝꯗ ꯌꯦꯡꯗꯨꯅ ꯍꯥꯏꯖꯩ. ꯃꯗꯨꯕꯨ ꯍꯜꯂꯛꯇꯦꯅꯦ. ꯀꯩꯁꯨ ꯅꯠꯇ꯭ꯔꯕꯗꯤ ꯐꯠ ꯉꯟꯅ ꯑꯗꯨꯝ ꯍꯜꯂꯛꯀꯅꯤ. ꯊꯑꯣꯏꯅ ꯉꯥꯏꯔꯕꯗꯤ ꯍꯜꯂꯛꯂꯔꯣꯏꯗꯧꯅꯤ. ꯅꯨꯄꯥꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯃꯨꯛ ꯍꯥꯏ. ꯏꯕꯨꯡꯉꯣ ꯃꯥꯒꯤ ꯈꯟꯕꯗ ꯏꯃꯥꯁꯦ ꯇꯁꯦꯡꯅ ꯋꯥꯔꯕꯅꯤ. ꯍꯧꯖꯤꯛꯅ ꯁꯤꯡꯖꯨ ꯌꯣꯜꯂꯤꯕꯅꯤ ꯍꯥꯏꯗꯅ ꯇꯧꯔꯤꯕ ꯈꯪꯗ꯭ꯔꯦ. ꯏꯃꯥ ꯇꯞꯅ ꯃꯥꯕꯨ ꯋꯥꯔꯛꯄ ꯍꯥꯏꯕꯗꯨꯅꯤ. ꯅꯪꯅ ꯅꯨꯄꯥꯅꯤ. ꯃꯥꯕꯨ ꯅꯪꯒꯤ ꯃꯈꯥꯗ ꯊꯝꯅꯕ ꯍꯣꯠꯅꯧ. ꯃꯅꯤꯡ ꯄꯪꯇꯝ ꯇꯝꯍꯟꯒꯅꯨꯀꯣ. ꯍꯣꯏ ꯏꯃꯥ. ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯔꯥꯙꯦ ꯃꯀꯣꯛꯇ ꯊꯨꯝꯃꯣꯛ ꯑꯗꯨꯃ ꯊꯥꯡꯒꯠꯇꯨꯅ ꯃꯌꯨꯝꯗ ꯆꯪꯂꯛꯏ. ꯃꯥꯡꯒꯣꯜꯗ ꯅꯨꯄꯥ ꯑꯃ ꯃꯃꯥꯒ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯏ. ꯍꯥꯏꯖꯩ. ꯀꯅꯥꯅꯣꯅꯦ ꯑꯩꯈꯣꯏ ꯃꯥꯒ ꯋꯥꯔꯤ ꯁꯥꯗꯨꯅ ꯐꯝꯂꯤꯕꯁꯤꯕꯣ? ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯆꯪꯁꯤꯜꯂꯤ. ꯃꯤꯁꯛꯇꯨ ꯑꯁꯨꯝ ꯆꯤꯡꯅꯔꯛꯏ. ꯈꯔ ꯅꯛꯁꯤꯜꯂꯛꯄꯗ ꯃꯥꯅ ꯃꯌꯨꯝ ꯄꯥꯜꯂꯨꯕ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯈꯣꯝꯕ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ. ꯃꯍꯥꯛ ꯈꯪꯁꯥꯎ ꯁꯥꯎꯏ. ꯃꯍꯥꯛꯅ ꯍꯥꯏ. ꯁꯤꯗ ꯀꯩꯗꯧꯕ ꯅꯪ ꯂꯥꯛꯏꯅꯣ? ꯍꯥꯏꯔꯒ ꯃꯀꯣꯛꯇꯒꯤ ꯊꯨꯝꯃꯣꯛꯇꯨ ꯊꯥꯡꯊꯗꯨꯅ ꯗꯥꯔꯤꯗꯨꯗ ꯊꯝꯃꯤ. ꯁꯥꯎꯅꯃꯨꯛ ꯃꯈꯥ ꯇꯥꯏ. ꯌꯥꯝ ꯊꯨꯅ ꯅꯪ ꯆꯠꯈ꯭ꯔꯣ. ꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯀꯅꯨ. ꯀꯦꯇꯨꯀꯤꯅ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯍꯩ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨ ꯀꯩꯅꯣ? ꯑꯗꯨꯝꯅ ꯉꯥꯡꯉꯣ ꯍꯥꯏꯅ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯍꯥꯏꯕꯒꯦ? ꯍꯥꯏ ꯇꯥꯕꯅꯤ ꯏꯃꯥ. ꯃꯉꯣꯟꯗ ꯀꯅꯥꯅ ꯁꯤꯗ ꯂꯥꯛꯑꯣ ꯍꯥꯏꯕꯒꯦ? ꯃꯁꯤ ꯍꯩ ꯋꯥꯔꯛꯇꯕ ꯃꯄꯥꯟ ꯊꯣꯛꯂꯛꯀꯅꯨꯀꯣ. ꯃꯄꯥꯟ ꯊꯣꯛꯀꯅꯨ. ꯈꯣꯝꯕꯅ ꯔꯥꯙꯦꯗ ꯌꯦꯡꯗꯨꯅ ꯑꯩ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ. ꯅꯪ ꯍꯜꯂꯛꯄ ꯉꯥꯏꯔꯝꯂꯤꯕꯅꯤ. ꯏꯃꯥꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯔꯤ. ꯂꯥꯎ ꯆꯠꯂꯁꯤ. ꯀꯗꯥꯏꯗ? ꯌꯨꯝꯗꯅꯤꯗꯅ. ꯀꯅꯥꯒꯤ ꯌꯨꯝ? ꯔꯥꯙꯦ ꯅꯪ ꯉꯥꯎꯔꯕ꯭ꯔꯣ? ꯉꯥꯎꯔꯤꯕꯁꯦ ꯅꯪꯅꯤꯅꯦ. ꯅꯪ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯤ ꯅꯪꯅ ꯁꯤꯗ ꯂꯥꯛꯏꯕꯁꯦ? ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯔꯗꯅ. ꯂꯥꯛꯄꯤꯌꯣ ꯍꯥꯏꯗꯤ ꯑꯩꯗꯤ ꯆꯠꯄꯁꯨ ꯉꯝꯂꯣꯏ. ꯆꯠꯄꯤꯔꯣ. ꯀꯦꯇꯨꯀꯤꯅ ꯅꯪꯀꯣ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯈꯜ ꯇꯥꯗꯕ.
ꯅꯪꯕꯨ ꯁꯤꯗ ꯑꯗꯨꯝ ꯂꯩꯕ ꯌꯥꯗꯧꯔꯤꯕ꯭ꯔꯣ? ꯌꯥꯒꯦꯔꯥ ꯌꯥꯔꯣꯏꯒꯦꯔꯥ ꯏꯃꯥ, ꯑꯩꯗꯤ ꯁꯤꯗ ꯑꯗꯨꯝ ꯂꯩꯗꯧꯔꯤ. ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯪ ꯁꯤ ꯅꯨꯄꯤꯅꯤꯅꯦ ꯅꯨꯄꯤ. ꯅꯄꯥꯝꯗ ꯍꯜꯂꯛꯇꯨ ꯂꯩꯔꯕ ꯍꯥꯏꯕꯁꯤꯕꯨ ꯀꯔꯤꯗ ꯐꯖꯕꯅꯣ? ꯅꯪꯕꯨ ꯅꯃꯥꯏ ꯃꯄꯥꯜꯂꯤꯕꯗꯣ ꯀꯔꯤꯁꯨ ꯏꯀꯥꯏꯗꯕ꯭ꯔꯣ? ꯑꯩꯗꯤ ꯂꯩꯅꯤ, ꯁꯤꯗ ꯁꯨꯝ ꯂꯩꯅꯤ. ꯀꯔꯤꯒꯤ ꯑꯩꯅ ꯃꯤꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯒꯅꯤ? ꯃꯥꯅꯤꯕꯨ ꯑꯣꯠꯂꯤꯕꯅꯤ ꯏꯃꯥ. ꯃꯃꯥ ꯃꯆꯥ ꯆꯪꯗꯅ ꯑꯩꯕꯨ ꯑꯣꯠꯂꯤꯕ. ꯃꯐꯝꯗꯨꯗꯅꯦ ꯑꯩꯅ ꯋꯥꯅ ꯂꯦꯟꯕꯗꯣ ꯏꯃꯥꯅꯗꯤ ꯈꯪꯂꯤꯔꯣꯏꯅꯦ. ꯈꯣꯝꯕꯅ, ꯏꯃꯥꯒꯩꯒꯅ ꯅꯪꯒꯤ ꯐꯅꯕ ꯍꯥꯏꯕꯗꯨꯗ ꯅꯪꯅ ꯌꯥꯝ ꯁꯥꯎꯔꯤꯕꯗꯨꯕꯨ ꯀꯩꯒꯤꯅꯣ? ꯀꯩꯒꯤ ꯐꯅꯕ ꯋꯥ? ꯑꯩꯕꯨ ꯎꯀꯥꯏ ꯇꯛꯈꯤꯕ ꯅꯠꯇ꯭ꯔꯣ? ꯅꯣꯏꯒꯤꯗꯨꯗ ꯄꯨꯟꯁꯤꯁꯦ ꯋꯥꯅ ꯂꯦꯟꯗꯧ ꯁꯔꯨꯛꯄꯨꯗꯤ ꯏꯄꯥꯝꯁꯤꯗ ꯍꯜꯂꯛꯄꯤ ꯑꯣꯏꯔꯕꯁꯨ ꯑꯩ ꯅꯨꯡꯉꯥꯏꯅ ꯂꯩꯖꯒꯦ. ꯆꯠꯄꯤꯈ꯭ꯔꯣ. ꯀꯦꯇꯨꯀꯤꯅ, ꯍꯩ, ꯅꯪꯅꯦ ꯆꯩ ꯆꯥꯕ ꯁꯣꯏꯔꯣꯏꯀꯣ. ꯅꯋꯥ ꯅꯄꯨꯔꯣꯏꯕ ꯑꯃꯗꯕꯨ ꯑꯗꯨꯒꯨꯝꯕ ꯈꯣꯟꯗꯥ ꯁꯤꯖꯤꯟꯅꯕ ꯍꯧꯅꯕ꯭ꯔꯥ? ꯏꯃꯥ, ꯀꯩꯒꯤꯅꯣ ꯏꯃꯥꯅ ꯅꯨꯄꯥꯁꯤꯒꯤ ꯃꯤꯆꯪꯁꯨ ꯌꯥꯝ ꯆꯪꯂꯤꯕꯁꯤꯕꯣ? ꯅꯨꯄꯥꯁꯤꯕꯨ ꯀꯅꯥꯅꯣ? ꯅꯪ ꯐꯨꯔꯛꯑꯣ ꯍꯥꯏꯕ꯭ꯔꯣ? ꯈꯣꯝꯕꯅ, ꯅꯪꯁꯦ ꯌꯨꯝ ꯄꯥꯜꯂꯕꯅꯤ. ꯍꯧꯖꯤꯛꯅ ꯅꯪꯒꯤ ꯈꯣꯡꯊꯥꯡ ꯍꯦꯟꯅ ꯂꯨꯔꯕꯅꯤ. ꯑꯩ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ. ꯆꯠꯂꯁꯤ. ꯆꯠꯂꯣꯏ ꯍꯥꯏꯕꯅꯤ. ꯅꯪꯒꯤꯁꯦ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯕ ꯄꯥꯝꯂꯤꯕ꯭ꯔꯕ? ꯏꯃꯥꯒꯤ ꯕꯦꯝꯃ, ꯅꯪꯕꯨ ꯑꯃꯨꯛꯇ ꯋꯥꯈꯜ ꯈꯜꯂꯨ ꯀꯩꯗꯧꯒꯦ? ꯈꯜꯂꯤ. ꯆꯥꯝꯃꯔ ꯈꯜꯂꯕ ꯇꯨꯡꯗꯅꯤ ꯅꯆꯥ ꯑꯩꯅ ꯃꯁꯤꯒꯤ ꯐꯤꯔꯦꯞꯁꯤ ꯂꯧꯈ꯭ꯔꯤꯕ. ꯑꯁ, ꯀꯔꯝꯅ ꯉꯥꯡꯅꯅꯤ ꯅꯪꯁꯦ? ꯈꯣꯝꯕꯅ, ꯁꯤ ꯅꯪ ꯁꯥꯎꯔꯣ. ꯅꯪꯕꯨ ꯅꯨꯡꯉꯥꯏꯅ ꯑꯩꯅ ꯊꯝꯅꯕ ꯍꯣꯠꯅꯒꯦ. ꯅꯪ ꯌꯥꯎꯗꯕꯁꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ. ꯅꯪ ꯑꯩ ꯑꯃꯠꯇ ꯑꯣꯏꯈ꯭ꯔꯕꯅꯤ. ꯍꯥꯏꯔꯤꯕꯁꯤ ꯇꯥꯔꯕ꯭ꯔꯥ? ꯅꯥꯄꯤ ꯌꯣꯝꯕꯤꯔꯨꯔꯒꯦ ꯏꯃꯥ. ꯏꯃꯥ, ꯍꯩ, ꯃꯈꯥ ꯇꯥꯔ ꯏꯃꯥꯅ ꯍꯥꯏꯕ ꯏꯜꯂꯨ ꯅꯪ. ꯔꯥꯙꯦ, ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯅꯤ. ꯑꯩ ꯅꯪꯒ ꯂꯥꯞꯅꯕ ꯈꯛ ꯉꯝꯂꯣꯏ. ꯃꯥꯒꯤ ꯊꯣꯠꯂꯕ ꯋꯥꯍꯩ ꯋꯥꯇꯥꯅ ꯔꯥꯙꯦꯒꯤ ꯄꯨꯛꯅꯤꯡꯕꯨ ꯁꯨꯝꯈ꯭ꯔꯤ. ꯋꯥ ꯈꯔ ꯉꯥꯡꯅꯔ ꯃꯇꯨꯡꯗ ꯔꯥꯙꯦ ꯈꯣꯝꯕꯅ ꯍꯥꯏꯕ ꯋꯥꯗ ꯍꯣꯏ ꯍꯥꯏꯅ ꯌꯥꯔꯦ. ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯏ, ꯍꯔꯥꯎꯕꯒꯤ ꯃꯤꯅꯣꯛꯅꯤ. ꯃꯃꯥꯕꯨ ꯈꯨꯔꯨꯝꯂꯒ ꯃꯈꯣꯏ ꯑꯅꯤ ꯊꯣꯛꯂꯛꯏ. ꯂꯝꯕꯤꯗ ꯆꯠꯅ ꯆꯠꯅ ꯋꯥꯔꯤ ꯁꯥꯏ. ꯔꯥꯙꯦꯅ ꯅꯣꯛꯏ. ꯃꯥꯒꯤ ꯃꯤꯅꯣꯛ ꯎꯈꯤꯗꯕ ꯀꯨꯏꯔꯕꯅꯤ ꯈꯣꯝꯕ. ꯍꯔꯥꯎ ꯍꯔꯥꯎ ꯃꯈꯣꯏ ꯑꯅꯤ ꯃꯌꯨꯝ ꯇꯝꯅ ꯆꯠꯃꯤꯟꯅꯈꯤ.